mayambu ahanbamaktada Eril Khuman taramna okchagaba loina ekok non jari. Ngasi mayamgi mafamda khudol tamjagaduriba movie asigi maming Veer Zaara. Movie asi 2004 da release tauki. Aduga movie asi IMDb da 10 gi manungda 7.8, Khamel asinbida 98%, Prime Video da 10 gi manungda 7.8 ki rating phangi. Aduga Google user singna 77% gi like pinarba movie amani. Movie asigi hero Veer Pratap Singh ki saktamda maming leiraba Bollywood actor Rukh Khan. Movie asigi heroine Zaara Hayaat Khan ki saktamda matam amada miyamna yamna pamnana yengnakhibi Preity Zinta. Aduga movie asigi Pakistan lawyer Saamiya ki saktamda Rani Mukerji. Movie asigi writer Aditya Chopra, director na Yash Chopra. Aduga film asibu puthokpasu Yash Chopra amadi Aditya Chopra na oi. Movie asinambada lupa crore kunithoi changki hai. Aduga movie asina box office ta tanba ngamkiba apunba senpham asina lupa crore sa magatare tanba ngamki hairi. Mayam adudi movie asigi wari da laksarage. Wari si haudringi mamangda mayamna channel asibu like, comment amadi subscribe tawbiramo. Movie asigi ahanba maktada Veer Pratap Singh mangphattaba ma ubadagi mikap thorai. Veer Pratap Singh Indian Air Force ki captain ni. Mahakna hojik leiriba mafam asi Pakistan ki jail dani. Aduga mahakna mafam asida leirakliwasi chahi kungani thoi sure. Mahakna Pakistan ki jail asida matau karamna leirakhibano haibadu movie asi loiba fawba yenglaga mayam khangminarasi. Pakistan ki lawyer Saamiya Kobi nupi ama Veer bu unaba lai. Jail adugi inspector adunadi Saamiya da matamang nabagini. Mahak chahi kungani thoi mafam asida leiraklabani. Nongmatasu wahai amata phawba ngangde. Aikoina su khalle madudi mahak mafam asida leiba nungaiba male haina. Mahak kanagumba amataga khanade complaint su amata torokte. Mahak ningkha tamna leiba pamdaba male. Lawyer Saamiyana ningtamba haibasi miyoi khudimaki pokpadagi sagonaraklabani. Aduga masibu phanganba haibasina aigi duty ni. Adomsu adomgi duty tawbiyu. Aduga aibasu aigi duty tawhanbiyu. Inspector aduna Veerbu 786 haina kawi. Madam lawyer ama nangbu unaba lakli. Mahakpu ikai khumnau nangi matam kuina haidok ngangthok utraba boys adu madam ga wari sanau. Masi nangonda amuk hanna phanglaroidaba khudongchaba mani. Veer tumina magi karigumba posak amada yengduna lei. Inspector aduna Saamiyada aina nangonda haikribaduni. Saamiyana thingjiliba yot ki thong adubu hangdoo ai mabu private oina wari sanaba pami hai. Saamiyana Veerda aigi ming Saamiya Siddiqui. Nangidi Veer wa mata phawba khumde. Saamiyana atopa singna nangonda 786 haina kauba dugumna aina kauba pamra. Nangi ming ase nangna yamna nungaitaba oiramba yai. Maram aduna nangna masigi number asina hena pami. Veer hojik phawba karimata khumde. Saamiya masidi yararoi khallaba male. Veerda Veer Pratap Singh haina kaushili. Veer hojikti magi mingchumna karoklabanina Saamiyada yengi aduga wadi karisu amata haide. Saamiyana Veerda nangi ming asi tadaba chahi kya surage hangi. Veer karisu khumde. Saamiyana please talk to me. Veer Pratap Singh ay nangbu mateng pangba laklibani. Chahi kungani thoi sure nangna tumina leiraklibasi. Kana amata na nangbu ngakthokpa lokthokpa ngamkhide. Adubu ngasidi sorna ngonda atopa chance samaga pibire. Aiga nanga wari sanasi. I promise nangbu nangi naraibakta ay nahalangani. Please talk to me. Please. Ay khangdi karigino nangna nangi ningkhatam bapamdriba. Ay madu khang bapami. Nangna ningkhatam ki bahaibasi aigi amadi leibak asigi atopa nubi masasingi yamna maru oi. Aigi babana mahaki punchi chuppa Pakistan ki nubi singbu sakti pibi nabagidamak lanthengna-khi. Adubu mahak na pamliba sing adudi tawba ngamkhidre. Ngasidi ay chahi kaya kanna hotnaraba tungda ahanba oina case ama phangle. Mipum khudimak nadi masigi case asi mai papangamloi haiba khangi. Makoina aibu maithiba pami. Aina maithiba tarabadi nupi amatana nupagi domain sing asida amuk hanna sangsilaroi. Adubu ay maithiraga chatloi. Aina aigi babagi manglala dubu thadokloi. Ay nangi mateng mathau tai. Please talk to me. Veer Saamiyada onsilai adubu wadi karisu amata haide. Saamiya chatlage haina hawgatlaga thorai.
Talak aduda Veerna aeroplane pairakpagi makol ama tai. Veer, pilot ama oirakpanina, pilot na plane thawbagi speed masing maung matau makoigi step sing adu mathang hairai. Saamiyana recorder ama pairaga Veerna hairiba sing adu record tawsili. Masidagi silasi Veerna Indian Air Force ki squad leader captain oiringai wari duda lai. Mahaki thabak asi khudong thiba taraba misingbu rescue tawbibo oirami. Aduga mahakna sumna hai masi aigi punchini. Aina aigi thabak asibu yamna pami yamna nungsi. Aigi baba Indian Army officer ni. Babagi punchi leibaki damakka thokre. Ai thanta frida leiba taki. Aigi punchi asi nupi mana maram oituna honglakibani. Matam amada Pakistan da yamna tumganbi yahau thingbi nupi ama leirami. Mastai silasi Pakistan gi yamna tumganbi yahau thingbi nupi duda ulai. Mahaki maming Zaara kawi. Mahakna movie asigi main heroine ni. Makoigi yumda thaba ingkhang mateng pangbi Sabina kaubi nupi amana Zaara bu tumba hodoi. Pung tare tare haugat lo hai. Zaarana pung taren nganmalli masidai amuk phauba hodri. Sabina na hayeng di nangi lohongbagi matam lepna doini. Haujikti nang mafam masida guest oina leiri. Athuba matamda nang nangi napuroibagi yumda satladabani. Nangi mamana nangi hainabising asi chance tawhonba pamlabani. Ayuk khudingi pung tareta hugatlu aduga nasana nasagi phampiro loisillu. Aduga Uncle Iqbandagi thong thakpasu tamlo. Zaarana Sabinabu pharaga ai kanaguma miyoi amagidamak chance tawroi. Ai kanano ai karino haiba mangoda loina haigani. Sabinana oh nangi cool attitude aduna makha taana thabak tawraroi. Nangi phajabaduda makoina khankiba sina nangi naraibak pharabani. Nangi nawong na tawaduda makoina nangbu lapthokloi haina ai thajai. Nangi adumaina dum tawraga leiradi nang nayum pandana leisabi sari oraga leigani hebema. Masidagi silasi Zaara khoigi yumda changjafam lauduna leibi Indian hanubi ama yamna kana narami. Zaara khoini Indian hanubi adubu makoigi mabokumna yamna nungsina loina birami. Hanubi adubu layengba doctor aduna Zaara gi mamada haujikti ishor khoirambiu. Hanubi adu hospital da pubagi matam leitre. Mahakna Zaara bu tattana tum sonduna leire hai. Zaara gi mamana ai Zaara gi mamani. Mabokna mabu kanana puro haike. Talak adu da Sabina sanglai. Zaara gi mamana Sabina da. Zaara di kadai da leikrage hangi. Sabina na mahak mabok kidamak laisangdagi holy water lawbasat kibani. Zaara laisangdagi holy water lawraka Indian hanubi mabok adugi manakta lai. Zaara na mabokta Zaara lakle aduga laisangdagi nangi damak kariguma posak amasu purakli yengo. Laisangi seba tawbaduna nangi damak holy water thilakli bani. Zaara gi mabokna aibu haujik holy water na kanba ngamaroi. Nangna angang oiringaidagi sitring tawduna lakli. Aduga madubu aina taaduna lakpani. Ngasidi aina munganglage aduga nangna tagadabani. Pakistan haudorokpadagi aihaksu Pakistan da lakle haibasi nakhoi khanglaba natra. Aina sahi 13 surukpa matamda nangi pupuga India da leirami. Madudagi mahak Pakistan da chatlure. Adugi matungda mahakna aibu Pakistan da abuk purakhibani. Masigi leibak asida nangi imung manungna aibu mateng phajana pibire. Pumnamak asi aigi thamoida loina lei. Adubu ngasidi ai aroibo oina apamba amata haige. Masinangna mapung phangadabani tawbigadabani. Aina siraba tungda aigi asti adu aigi India da tahanbiyo. Ai orphan ni adubu ai Indian ni. Aigi identity adu khakni aina pamlibasi. Aina nangonda Kiritpurgi aikoigi sikki maramda haikre. Masi aikoigi yamna maru oiba lainingni. Mafam aduda aikoigi pai pusing loina yataki. Aisu mafam aduda yataningi tinningi. Masi nangna aigi damak tawbigadra. Zaarana natte masigumba thabak asi amata tawbagi mathau tade. Delhi da satnaba akhoi visa sem sare. Nang yam thuna phagalani aduga akhoi ani Kiritpur da satoine. Nangi thamoida mafam adubu ningjau se masi thaksillu. Zaarana mabok aduda kauba matamda khumlaktre haibadi mahak sire. Zaara makhutta pairamba holy water adu leimaida taki. Masidagi silasi present da amulai. Saamiyana mahak haujik Pakistan da leiri aduga nangni India da leiri.
ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤꯕꯒꯦ? ꯕꯤꯔꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯒ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯄꯥꯁꯇ ꯑꯃꯨꯛ ꯂꯥꯛꯏ꯫ ꯆꯤꯡꯆꯦꯞ ꯑꯃꯗ ꯕꯁ ꯑꯃ ꯑꯣꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯂꯥꯛꯏ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯕꯨ ꯕꯤꯔꯅ ꯀꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯕꯤꯔꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯖꯥꯔꯥꯕꯨ ꯂꯧꯈꯠꯄ ꯇꯥꯔꯝꯃꯤ꯫ ꯕꯤꯔ ꯖꯥꯔꯥꯒꯤ ꯐꯖꯕꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤ꯫ ꯖꯥꯔꯥꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ꯫ ꯖꯥꯔꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯀꯤꯔꯝꯃꯤ꯫ ꯕꯤꯔꯅ ꯖꯥꯔꯥꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯖꯥꯔꯥꯒꯤ ꯕꯦꯒ ꯃꯈꯥꯗ ꯇꯥꯈꯤ꯫ ꯕꯤꯔꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯖꯥꯔꯥꯗ ꯌꯦꯡꯖꯔꯝꯕꯗꯨ ꯖꯥꯔꯥꯒꯤ ꯕꯦꯒ ꯃꯈꯥꯗ ꯇꯥꯈꯤꯕꯗꯒꯤ ꯖꯥꯔꯥꯅ ꯕꯦꯒ ꯑꯗꯨꯗ ꯑꯦꯇꯦꯟꯁꯟ ꯄꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯔꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯗꯨ ꯀꯥꯏꯈꯤ꯫ ꯖꯥꯔꯥꯅ "ꯈꯥꯝꯃꯣ ꯈꯥꯝꯃꯣ" ꯍꯥꯏꯅ ꯂꯥꯎꯏ꯫ ꯕꯤꯔꯅ ꯃꯥꯒꯤ ꯄꯥꯔꯠꯅꯔ ꯔꯟꯖꯤꯠꯇ ꯈꯥꯝꯅꯕ ꯍꯥꯏ꯫ ꯕꯤꯔꯅ ꯖꯥꯔꯥꯗ "ꯀꯩꯗꯧꯔꯒꯦ?" ꯍꯪꯉꯤ꯫ ꯖꯥꯔꯥꯅ "ꯑꯩꯒꯤ ꯕꯦꯒꯇꯨ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ, ꯄ꯭ꯂꯤꯖ ꯇꯦꯛ ꯃꯤ ꯗꯥꯎꯟ." ꯕꯤꯔꯅ "ꯕꯦꯒ ꯑꯃꯈꯛꯀꯤ, ꯆꯠꯂꯁꯦ ꯃꯦꯝ." ꯖꯥꯔꯥꯅ "ꯑꯩ ꯆꯠꯄ ꯉꯝꯂꯣꯏ, ꯃꯁꯤꯒꯤ ꯕꯦꯒ ꯑꯁꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ, ꯑꯩꯕꯨ ꯃꯈꯥꯗ ꯍꯥꯟꯅ ꯄꯨꯊꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯈꯠꯄꯤꯌꯨ." ꯖꯥꯔꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯕꯤꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯃꯈꯥꯗ ꯀꯨꯝꯊꯔꯦ꯫ ꯕꯦꯒ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯃꯈꯣꯏꯅꯤ ꯆꯠꯈꯤ꯫ ꯕꯤꯔꯅ ꯖꯥꯔꯥꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ꯫ "ꯅꯪꯅ ꯕꯦꯒ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯤ꯫ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯑꯣꯏꯅꯣ? ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯌꯥꯝꯕꯨ ꯁꯦꯞ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯔꯤꯛꯁ ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯠꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯅꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯥ ꯑꯣꯏꯔꯝꯕ ꯌꯥꯏ, ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯃꯌꯥꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯃꯅꯥꯎꯅꯨꯄꯥ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯅꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯒꯅꯨ." ꯕꯤꯔꯅ ꯖꯥꯔꯥꯕꯨ ꯆꯩꯔꯝꯃꯒ ꯆꯠꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯖꯥꯔꯥꯒꯤ ꯐꯦꯃꯤꯂꯤ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯥꯔꯥꯒꯤ ꯃꯃꯥꯅ ꯁꯕꯤꯅꯥꯗ ꯆꯩ꯫ "ꯖꯥꯔꯥꯗ ꯀꯅꯥꯅ ꯅꯪꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯤꯌꯣ ꯍꯥꯏꯒꯦ?" ꯁꯕꯤꯅꯥꯅ "ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯖꯥꯔꯥꯗ ꯂꯩꯇꯦ ꯍꯥꯏꯕ ꯉꯝꯗꯦ." ꯇꯥꯂꯛ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯖꯥꯔꯥꯒꯤ ꯃꯃꯥꯗꯤ ꯊꯋꯥꯏ ꯋꯥꯅ ꯃꯆꯤꯟꯗ ꯊꯣꯛꯄ ꯋꯥ ꯃꯌꯥꯝ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯁꯕꯤꯅꯥꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯖꯥꯔꯥꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ꯫ ꯁꯕꯤꯅꯥ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯖꯥꯔꯥꯒꯤ ꯃꯃꯥ ꯖꯥꯔꯥꯅꯤ ꯍꯥꯏꯕꯗꯒꯤ ꯀꯣꯜ ꯑꯗꯨ ꯄꯥꯏ, ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯖꯥꯔꯥꯕꯨ ꯀꯧꯏ꯫ ꯖꯥꯔꯥꯅ "ꯏꯃꯥ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯦ, ꯊꯋꯥꯏ ꯋꯥꯒꯅꯣ." ꯃꯃꯥꯅ "ꯀꯔꯤꯅꯣ ꯖꯥꯔꯥ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯋꯥꯔꯤꯕꯁꯤ ꯅꯪꯗꯤ ꯈꯪꯗꯕꯔꯥ? ꯑꯩꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗꯅꯤ ꯁꯕꯤꯅꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ꯫ ꯐꯔꯦ, ꯌꯨꯝꯗ ꯍꯜꯂꯛꯑꯣ, ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯑꯣ." ꯖꯥꯔꯥꯅ ꯃꯃꯥꯗ "ꯄꯨꯡ 4 ꯕꯣꯔꯗꯔ ꯊꯤꯡꯖꯤꯟꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯤꯔꯤꯠꯄꯨꯔꯗ ꯐꯥꯎꯕ ꯌꯧꯗ꯭ꯔꯤ." ꯃꯃꯥꯗꯤ ꯊꯋꯥꯏ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯖꯥꯔꯥꯗ "ꯀꯔꯤꯒꯤ ꯅꯊꯟꯇ ꯆꯠꯂꯤꯕꯅꯣ? ꯅꯪ ꯑꯩꯉꯣꯟꯗ ꯏꯟꯗꯤꯌꯥꯗ ꯑꯁꯇꯤ ꯊꯤꯟꯕ ꯆꯠꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕ ꯅꯠꯇ꯭ꯔꯥ?" ꯖꯥꯔꯥꯅ "ꯍꯣꯏ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯏꯕꯣꯛꯇ ꯑꯩꯅ ꯇꯧꯅꯤꯅ ꯋꯥꯁꯛꯈꯤ." ꯖꯥꯔꯥꯅ ꯃꯃꯥꯕꯨ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯒ ꯀꯣꯜ ꯑꯗꯨ ꯊꯝꯈꯤ꯫ ꯃꯃꯥꯗꯤ ꯅꯦ ꯇꯥꯕ ꯉꯝꯗ꯭ꯔꯤ, ꯍꯧꯖꯤꯛꯁꯨ ꯃꯤ ꯄꯥꯏꯕ ꯇꯣꯛꯇꯦ꯫ ꯕꯤꯔ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤ ꯃꯍꯥꯛꯀꯤ ꯊꯕꯛꯇꯒꯤ ꯁꯨꯇꯤ ꯂꯧꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯥꯔꯥꯁꯨ ꯀꯤꯔꯤꯠꯄꯨꯔ ꯆꯠꯀꯗꯕ ꯕꯁ ꯊꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯖꯥꯔꯥꯅ ꯍꯪꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯕꯁ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯔꯤꯠꯄꯨꯔ ꯆꯠꯀꯗꯕ ꯕꯁ ꯑꯃꯈꯛꯇꯪ ꯂꯩ, ꯑꯗꯨꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 8ꯇꯅꯤ ꯍꯥꯏ꯫ ꯖꯥꯔꯥꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯃ ꯂꯦꯟꯅꯕꯒꯤ ꯍꯣꯇꯦꯜ ꯂꯩꯒꯗ꯭ꯔꯥ ꯍꯪꯉꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ "ꯍꯣꯇꯦꯜ? ꯀꯔꯤꯒꯤ ꯂꯩꯔꯣꯏ? ꯌꯦꯡꯉꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯅꯤ꯫ ꯂꯨꯄꯥ 10ꯅ ꯕꯥꯡꯀ꯭ꯂꯦꯠ ꯑꯃ ꯐꯪꯒꯅꯤ, ꯑꯗꯨꯒ ꯂꯨꯄꯥ 25ꯅ ꯐꯝ ꯃꯆꯥ ꯑꯃ ꯐꯪꯒꯅꯤ." ꯖꯥꯔꯥ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯅꯤ ꯍꯥꯏꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜ ꯑꯗꯨꯗꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯂꯝꯄꯥꯛꯀꯨꯝꯕ ꯑꯃꯗ ꯐꯝ ꯃꯆꯥ ꯃꯆꯥ ꯊꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯖꯥꯔꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯕꯤꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯖꯥꯔꯥ ꯕꯤꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ "ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯕꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯗꯨꯅ ꯃꯤꯆꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯤꯡꯂꯦꯝꯕ ꯊꯕꯛ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯅꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯔꯤꯕ ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨꯕు ꯑꯩꯅ ꯂꯦꯞꯍꯟꯕ ꯊꯤꯡꯖꯤꯟꯕ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯁꯤ ꯑꯩꯒꯤ ꯏꯕꯣꯛꯀꯤ ꯁꯤꯈꯤꯕꯒꯤ ꯎꯠꯅꯤ꯫ ꯃꯍꯥꯛ ꯏꯟꯗꯤꯌꯟꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯄꯥꯀꯤꯁꯇꯥꯟꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯕꯤꯅꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯋꯤꯁ ꯑꯃ ꯇꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯁꯤꯔꯒ ꯃꯍꯥꯛꯀꯤ ꯎꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯁꯤꯔꯒ ꯌꯥꯇꯥꯈꯤꯕ, ꯄꯨꯟꯈꯤꯕ, ꯂꯨꯞꯈꯤꯕ ꯀꯤꯔꯤꯠꯄꯨꯔꯗ ꯇꯥꯍꯟꯕꯤꯌꯨ ꯍꯥꯏ꯫ ꯃꯁꯤ ꯑꯩꯉꯣꯟꯗꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯕꯒꯤꯗꯃꯛ ꯑꯩ ꯍꯔꯥꯎꯈꯤꯗꯦ, ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨꯒꯤꯗꯃꯛ ꯄ꯭ꯔꯥꯎꯗ ꯇꯧꯔꯝꯒꯅꯤ꯫
Nangna aigi bekpu mamal leitana khanbiki. Aibu amukta ngakpiyu ai soikre asumna hairamaga Zara mafam adudagi satkre. Veerdi Zarada yengduna lehawi. Mathangi numitni Zara Kiritpurgi bus laklibadubu tongnabu hotnai. Bus adu mi thankre maram asina Zara bus mathakta oina tongba tare. Veer nasu Zara bu ui. Zara na bus mathakta famlibadugi nakanda ahal amasu phami. Ahal aduna Zarada mitfam hongdana adum yengduna lei. Zara sauninglammi. Mikub aduda Veer Zara gi manakta lai aduga ahal adubu mafam adudagi tanthoki. Ahal adusu angakpani thokho haiba yade. Veer na mahaki nupigi manakta kaidobagi famlibano haina haibadagi mahak thoki. Veer amadi Zara wari watai tawduna isai phajaba masaktuna Kiritpurda thunglure. Veer na Zarabu Kiritpurgi laisangda pui. Zara na mafam adugi mising adubu uraga Veer da mising asibu kari tawribano hangi. Veer na masi misibagi aroiba mathomangam tawphamni. Zara na adu aikhodi karigi madu tawdribano. Veer na aikhodi tawroi maramdi nang Muslimni. Aduga masidi Sikh singi laisangni. Aikhoina hujik tawgadabasi ul adu tumina haitharamaga mafam asidagi aikhoi chatkikadoribani. Veer na hairibo mafam asi Zara na yaningdi. Mahakti mathomangam sing adu mapung phana tawba pami hai. Veer na nate Zara mafam asigi laiseba tawba sing asi yamna sathibani. Makhoina nangbu soidana seibirakani. Adudagi aina makhoiga kanadabada amu khanaruni. Zara na ai chalaga makhoida hangani. Veer na nate nangna hangba yaroi. Mafam asida ngairamu ai hangluge se sida phamlamo. Zara mabokna mangoda hairamba wahi sing adu ningsingi. Veer na laisang adugi ahal ama wari saraga Zara gi manakta purai. Ahal aduna Zarada nang Pakistan dagi laklibra hangi. Zara na hoi. Ahal aduna masigi laisang asida aina laigi thogan phangjarlibasi chahi 92 gi mamangdagini. Adubu ai masigumba thodok asi amukta fawba thengnakhidri. Ahal aduna Zara gi makokta nanthabi aduga asengba poksabi masanupi amana tawbadagi nangna henna tawbire. Nakoigi naboki aroiba mathaumangamsing pangthokpa phangba haibasi aigi di laibak phabani. Chalase salo aigi tung inaro. Ahal aduna maboki mathomangam pangthokpire aduga maboki uladu turenda haitharo hairaga thamlami. Zara na Veer bu kauduna makhoi ani maboki uladu turenda haithaminai. Veer na Zarada nungshina mamit kuptana munna yengjaduna lei. Mastai Veer na Zara gi bus ticket kaklaga purai. Veer na nang masidagi satkhraga atari da thunglani. Aduga mafam adudagi Lahore yogadaba trail lama pharaga satkhro. Atopa karigumba hainingba amata leitrabra. Zara na no thanks. Adomna aigidamak singba ngamlaroidaba thabak kaya ama tawbire. Aina nangwanda kamaina thagachari haigadabano khangdre. Veer na aina nangwanda wa ama haiba pame. Karigumba nangna aingonda hangbagi khutongchaba pirabadi aina tasengna pamlibadu aina nangwanda haigani. Zara na hayo karino nangna haininglibado. Veer na be careful aina nangwanda hangani adubu nangna masi yaba ngamloi. Zara na nangna aigidamak tawbikibasing adu nang karimata khangkhidre. Nangna pamba posak amata aingonda haibiyu. Aina wasaklibasini hayo aina soidana yagani. Veer na nang price khangdana wasakre. Nang wasak thokraga nungairakta yaida. Zara na Pakistan gi miyoi amana Bharat gi miyoi amada wasak ama sakre. Hojik aina aigi lebaki ikai khumnaba manghaloi. Hojik aina satkhiba pamlabasu ai hankhiba yaroi. Please tell me aina nangi damak kari taw haibno. Veer na nangi punchidagi aingonda noma khaktang pibiyu. Zara na kari. Veer na nangna aibu nangi punchida nakshinna hanki pusinki. Ai amasung nangi iboki marakta nangna mari masemki. Nangna aibu punshigi khwaidagi nungaiba ningsingningai oiba thodok kaya ama thokalamaga aibu thadoktuna satli. Aina aigi sangsarasi adonga loinana share tawba pami. Aina so adomda ningsingningai oiba thodoksing piba pami. Nahakti nahaka punchi chupa loina duna leiminagani. Numit ama nongma haibasi adongi damaktadi yamna maman yami haiba ai khangi. Aina wasakjari madudi nangna numit ase kaidonungdusu kawba ngamloi. Aina haikibaduni nang wasak thoraga nungaitaba phawnina. Mastai silasi present mulai. Saamiya na Veer da adudi nangna mabu nungshikibara. Veer na aina phawkibadu ai hojik phawba gyan tajadri. Karigidamak aina mahakpu numit ama nongma khamkibano haiba ai khangde. Aikhoigi mari asi hojiksu mapung phadri. Hojiksu masidagi henba wari ama leiri. Saamiya na mahak nanga loinana lakhibra. Veer na Saamiya nakhoigi Pakistan gi ikai khumnabadu mahak na manghankide. Veer na mamangi wari makha amu tarai. Madudagi aikhoi ani aikhoigi khungkangda lakhi. Aikhoigi yumlomdadi ai nupi ama luhonglaga purle haina wa yorame. Aigi khungi mising adu ai halakle haiba taba matamda makhoi yamna haraunai.
Veer halakle aduga nupi amasu purakle haibasi taba matamda aikoigi khungi mising kumai ama tawbagum aikoigi yumda yengba laknakhi. Veerna mahaki makhuragi makhong soke tawba matamda mahaki makhura adu yamna shauna nang apangba angawbani aingonda hangdana aingonda karimata hairamdana nangna luhongliba. Veerna luhongba kanadano nangna haridubu. Veergi makhurana adudi mahakasi aigi nupira. Veerna nate nangi nupidi sida leire makhurana phugi tawi. Veergi madomchana mahakasi kanano. Veerna nupa amaga nupi ma oibagi maritu natana makhoi anigi marakta karisu leite. Veerna mahaki makhurada baba kawi. Mahakasi aikoigi guest ni. Aina rescue operation lama tawruba matamda mahakpu kanbirakpani. Aina mahakpu nakhoiga thengnahange aikoigi khungang asibu uhange haina purotlibani. Veergi makhurana Zarada khongdagi ton phawbu yengi. Veergi makhura amadi madomchana Zarabu ya munna yenglaba tungda Zarada kariming kawi haina hangi. Zarana Zaara Hayaat Khan kawi. Madomchana naki ming asi yamna fazai nangbu kari lamdagi no hangi. Zarana Pakistandagi ni. Veergi makhurana wow fantastic. Adudi nang si aikoigi extra special guest ni. Veergi makhurana nangbu kari chaning mano sangom thakera. Veergi madomchana yare sangasilao Zarabu putuna sangi. Veersu Zara akoiga sangminai. Veergi makhurana Veerbu kawi aduga kadai dasalibano hangi. Veer haifam khangde. Veergi makhurana Veerda magi pot adu purakpra hangi. Veersu pot haibaduda khangle. Magi vegtagi rambota lama puthortuna makhurada pi. Aduga makhurada nathantana pulab asi thakano hai. Zarana sam semduna leiringai Veergi madomcha kaduda sanglai. Aduga Zaragi samadu sembige hai. Zarana yarani ai sana tum tawjage hai. Adubu madomcha aduna yade. Zaragi masamadu bidi lonbirami. Zarana kasi Veergi kara hangi. Madomcha aduna hoi mani. Mahakna medal fanglakpa natraga photo kaplakpa sing adu aina mafam masida thechinbani. Mahakna yumda leitaba matamda ai amadi mahaki mapa masibu yengjaduna leiribani. Zarana nakhoi yamna nungsi chanana leiminai ne. Madomchana Veergi mama mapa mahakna yamna piklingai da leikhidre. Madudagi magi ni haibada akhoi khakta ngaire. Tasengbadi akhoi si magi makhura amadi madomchani. Adubu mahakna akhoi baba ima haina kawi. Akhoi su akhoi gi angang amata leite. Akhoi ahum khakni leiribasi. Zaragi sambidi lonbu loire. Mingselda magi masamadu yengba matamda yamna fajarami. Madomchana asengba Punjabi nupi sing uninglabadi horen numidang lodi tawni. Lodi haibadi Punjabi gi kumhai amani. Madomchana ai nangonda aina ahanba lodi da setkiba dress adu pige. Zarana natte yarani ma. Ai sagi phirol adum sesage. Madomchana ima kauraga ai gi sinthakta khumba. Yengo nangna akhoi gi yuma sida laklibasi nongma khakini. Nongma sida akhoi ga punna manasi. Mastagi Zara amadi Veergi makhura cycle tongduna Veer khoigi khulladubu koiba sali. Veergi makhura sumerna Zara nangna cycle frame da phamlibadu nungairibra hangi. Zara na hoi sumerna matam ama aina naha oiringai aina nakhoigi matibu aigi cycle da sumaina Amit Shah sima koiraklibani. Mati haibadi Veergi makhura gi nupi mahakna ima haina kauribadubuni. Adubu haujikti mahak phet ngakta ngaire aigi cycle asida tongba sandre. Zarana natte baba mahak phet ngakta oide. Sumerna oh nangna khangdabagini aidi khangi. Zara harauna noi aduga sumerda Veerna ingonda hairiba matiga nangana nasagi khungang ama semgale haine. Sumerna hoi sumi ahanbadidi mafam asi labuk lamhang ngakta oirami. Adudagi maisu aikhoina chen chongduna electricity department da letter thaduna mai phangankhibani. Makhoina sum lakpada hospital ama landuna satli. Sumerna masigi hospital asi ngalingai matamdadi sanjabung oirami. Mastagi school amada amuk landuna satli. Sumerna yengo school asi aiga matigana ahanba oina oja oikhibani. Kana amata kamaina ini pani haiba khanglamde. Haujikti mafam asi class 8 phawba tamba yare. Masigi matungda angang nupamasa singbu magi mapana Katarpurda puraga mahi tamhalli. Zarana aduga nupi masa singidi. Sumerna adudi khoi taude. Nupi masa singdo arapada mahi tamatharani loiraga kari tauni yungi thaba ingkhang kupnom tauni. Makhoigi higher education adu kadai da sizina doino. Zarana baba adudi misang mikhai naidro. Sumer cycle adu khame. Aduga Zarada misang mikhai karino nangna maduda haininglibasi. Zarana aidi baba na sumaina khalamgani haina thazarude. Adom amasung
Matina khungang asigidamak tawbikibadu miyamna kaidonungda tawba ngamloi adubu nakhoina nupasingbu malem asiga thengnaba ngamnaba hotnakiba matamda nakhoina nupi masasingbudi disable ohelle madudi karino hairagadi Veerbu Air Force ki pilot lama ohelle aduga khungang asigi nupi masasing asidi larik haitabi ikai thibi mapan thopa ngamdabi mo oiduna lere ngasigi sangsara si baba nupina thalebak phobu yorabani makhoi nupasingna tawba thabakka chap manana tawrabani khungang asigi nupi sing asina larik haiba taragadi Veergumna mapanda thoktuna makhoisu thabak tawba ngamgani baba nang masi karisu khandabra Sumer tumina wakhan khalame talak aduda magi nupina mabu kawrai matam asi thengjilakle lodi gi mai sem saba horasi lao masidagi silasi lodi gi mai ko maduda ulai Veer na mai su khatli mi mayamado harauni isai sakne talak aduda Zarasu Punjabi gi phizon se sinduna yamna phasana thorai Veer thawai tane yengi talak aduda Sumerna mipum khudimak mafam asta lao Veerna baba lakle Sumerna mipum khudimak aigi wafam asi tabiu mafam asta cricket sanafam semlaroi khuladugi mi singaduna karigino hangi Sumerna relax maramdi hojik Grand High School ama sarani Zara wafam asi tabada ngai khuladugi nupi masa singadusu yamna haraunai Sumerna school asigi ahanba oina check kaba horani masi mati amadi aina tawroi nupi macha amana tawni mahaki maramdagi school asi saribani mahak adudi hairaga Zara bu kokshili Zara ngakna thorai aduga Sumerda baba aina kamaina tawdoino hangi Sumerna asukna hawariba nangna aingonda achauba para ama tambire aduga karigi aigi thabak macha ama tawba ngamoidoribano Zarada Sumerna check ama kahalli Veer su matawasibu harauni yengi mathangi numini Veer amadi Zara mafam adubu thadoktuna satnabaki sem saba loire Zara na satkhani khanbada makhoi tasengna nungairamde Zara bu Sumerna tasengna yaningba nupi macha ama oikre maramdi Sumer matam punamakta khulasibu afaba lambida puduna satnaba hotazaba misak amani Veer amadi Zara mama mapada kaina yathang piramduna khuladudagi thorole Veer na Zara bu train station phawbu thilli Veer ga Zara ga wari dum saduna lakpa matamda Zara tumina lepki Veer na tumina laikhradi kaidorage haini yengluba matamda nupa ama mangda lai nupa si Raja kawi mahak Zara ga luhongna bagi damak haina singna duna lairaba misakni Raja na Zara da aina nangbu Lahore-dagi train da lawba lakpani aina nangbu Kiritpur da su thirurabani nangi baba halakre mahak naibu tharakpani chalo yumda call tawsi makhoi da nanga thengnare haige aduga ikhoisu hankinaba tawrasi Raja na Veer da nangna kana Zara na oh mahak Veer kawi squad leader ni mahaki mateng na imafam asida yorpa ngamlibani Veer da monjinduna mahak Raja aigi fiancé ni fiancé haibadi lohonga da bagi haina singnaraga leiba miyoi haibani Veer Raja da ngakni yengi Veer ga Raja ga makhut soknai Zara Veer da bai haramaga Raja gi matung induna satkre Veer tumina topam khangdraduna phamlaga lei talak aduda Zara lai aduga sit masing hanthare makhoi hojik chalani hai Veer wa mata khumde Zara na aigi yamna lubu wafam kaya nanga wari sanaki adubu Raja gi maramdadi haiba kautholure Veer na adumni yamna chawba mistake ama toromle Zara na kari Veer na amukasu nangna yamna achawba soiba aranba thabak ama toromle Veer na Zara ai samjamjaba misak amani ai wa yamna ngangbani adugu wafamsing adusu yamna laina lobani aina nangbu salankidanaba lambi ama dum khanduna laiki nangbu aina tasengna nungsi pami aduga karigumba nangna aibu afaba miyoi amani haina khalabadi luhonglasi aduga ikhoigi haukiba numit ninigi matam adugumna punna hingminasi miyoi amaga aiga yamna thajana mafam asida yorakhibani adubu mahakti wari punamak adu change tawkhre aina hojik adomgi wari ngakta hairibano haina adomna khanbiramgani aibu lana khanbiganu nag atopa kanagumba amagini haiba ai khangi aduga ikhoinigi maraktadi karigumba amata leite adubu karigumba matam amada marup amagi tangai fadragadi mafam asida border wangmada miyoi ama lehori haibasi ningsingbiu mahakna magi punsigi damak kathokpasu ngamgani Zara nungaitana Veer da yengi talak aduda Raja sanglai aduga chatlasi hai Raja na Veer da Zara ningonda wari punamak tamle nangna mabu kamaina kanbirakpano haibadu hojik adomda igi lama tonchille aina nangonda kamaina lamalasibu singadawbano haibiyu Veer na mathoi pige hairibro Raja na nanga Zara ga nungsinai haibagi wakhalol adu aina khangdabagini Veer na nungsiba haibasi karino ai khangde hoi adubu aina thamoi sengna haijari madudi Zara gi mamitagi mapi marik ama phawba tade
mahak matam punumakta smiling oy. Rajana, Mr. Veer, nangna aigi mangda aigi fiancé gi maramda wari sari. Masibu compliment la natraga aibu usitribra ai gyan tadre. Veerna, nangna masibu karishu aina khandabana fai. Maramdi ai magi karishu natte aduga nangdi magi khudimakni. Rajana Veerda goodbye. Zarada satlase law hairaga satki. Zara su ningamdana Veerbu thadoktuna mafam madudagi Rajagi matung induna satki. Veer su ningamdana thamoi kaina isai ama saktuna satli. Nangsu nangi lambida satle aduga aisu aigi lambida. Zaragi pile nanthokpada Veerna mangonda hapchinkibadu ningsingai. Masidagi selasi presenta mulai. Jail adugi police aduna Veerbu sak chanabagi matam oire hairaga Veerda sak inchilai. Mafam adugi inspector duna Saamiyada, Madam, visiting time loire. Saamiyana Veerda mahak hayeng sulakani hai. Veer su hoyana mangaknomi. Saamiyana warobiganu nangi wari adu mapung phana lusinba nangkhidre. Inspector aduna Madam satpa yarani chalo hairai. Saamiya Veergi wafamsing asi taraba tungda mafam adudagi yam nungaitana satkre. Veerdi Zaragi thaina payalama kahobadu yengzatuna lehowi. Aduga film asi matang asida tangkhai sanki. Mathangi numini Saamiyana Veergi damak chana thaknaba khara puraga lai. Sanaba adu Saamiyagi mamana Veergi damak sembiraga pirakpani. Veerna chanabadu machetla macharubada magi matibu ningsingai. Saamiyana kaidoragi saningdraba hangi. Veerna natte masigumbasi aigi ima matina su semi. Saamiyana ngarang ahingdi aina imada nangi wari singadu libani. Aigi imado yamna kapami aduga tumki. Adubu aidi nonganba ngaiki. Aina khalli nang mafam asida kamaina karigi leiramlibano. Wari si karigi damak station da lusin kribano haina aina isa ithanta hangjatuna leiki. Veerna masigi wari si mafam aduda lusin kiba yaroi. Maramdi yamna shangi. Masidi Veerna nungsibagi wari khaktani. Zarana nungsirakpagi wari di haujik phawba haudri. Aduga Zarana kari phawrkibagi haibadusu khangdri. Zaragi mapa asi Lahorgi yamna sakti leiba miyoi amani. Mahak ahanba oina politics ta khongdarakhi. Aduga mahakpu Abdul na mateng pangi. Atopa Lahorgi paisa paiba mayam amasu mahakpu ikai khumnei. Abdul asi Rajagi mapani. Zara amadi Raja makhoi ani mari karishu amata leinadana ahan masenna luhongna bagi thaurang tawi. Zarana India da chulurba matung tha amadi Zarabu mapana hanna yengbiraktre. Wari fazana sanaba yakhidre. Masdagi Zarabu mamana masas tawbirami. Aduga Sabinana Zaragi luhongbagi sanalupa sing adu phak tuna yengi. Zarati sanalupa sing aduda hanna phawbu yenglamde. Veerna mamangda haikiba nangi damak punsi kathokpa ngamba miyoi ama lei haikiba tu ningsingi. Aduga Zarana mamada ima nang papagi damak nangi punsi kathokpa ngamgadra. Mamana hoi mahak aigi ipuroibani. Aina magi damak khudimak loina tawba ngamgani. Zarana papana nangi damak mahaki punsi kathokpa ngamgadra. Mamana kari wahangno adugumadu thoktanaba isorda thongni jau. Zarana adubu karigumba ima asigumba mawong asi lakpa taradi nang yaba ngamgadra. Papana magi punsi nangi damak kathokpa ngamgani haiba matamda mamana wa thaidoi. Zarana masina takpadi nang yaba ngamloi natra. Mamana yengoisa nupi na nungsibaga nupana nungsibaga yamna khenai. Nupi amana nupa amabu nungsikhiba matamda nupa adabu thawai hakchang lupna nungsijai. Aduga nupa singna adugumba nungsibagi pangal adu leite. Ai khangi karigi nangna masigi wahang asi aingonda hanglibano haiba. Adubu masi Rajadagi thajaba thamluno. Nangna mabu thamoi singna nungsibiyu aduga mahaki tawpham thokpa thodang sing adusu mapung phana tawbiyu. Aina su thajai nang mahaka nungsisana loina gani haina. Zarana adubu mahak magi punsi aigi damakta kathopa ngamloi. Ngamgadra. Mamana masigi ngang sibu karino wasoi ngakta ngangi. Sabinabu Zaraga leiminanda ba kokshilli. Sabina asi Sabo su kawi. Maming lali haina khanbigano. Sabina amadi Sabo amatani. Zara Veergi wahi singa tu ningsingi. Aduga mahaki masindagi sumna harai. Aigi damakta tasengna mahaki punsi kathopa ngamgadaba miyoi amani ai khangi. Zaragi mama chatlambadagi sap lepi. Aduga Zarada onchilli. Zarana mitchoidaba pukchen chengba amadi aibu ikai khumnabiba miyoi ama lei. Nupi amagi nungsibagi damak Pumnamak thadokpa ngamba nupani. Ai Pakistan machani aduga mahakna Bharat machani haibagi mangonda khetnaba amata leitaba miyoini. Zaragi mama pakhana sangsilai. Aduga Zarada kanagi maramdano nangna wari saribado. Nang kari tawkhibagi aingonda sengna hairau. Zarana mahak aingonda
ꯈꯨꯗꯣꯟꯅ ꯐꯥꯎꯕ ꯊꯦꯡꯗꯦ ꯏꯃꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯃꯗꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯖꯥꯔꯥꯒꯤ ꯃꯃꯥꯅ ꯅꯪꯒꯤ ꯅꯥꯄꯥꯒꯤ ꯂꯤꯆꯠ ꯑꯗꯨ ꯈꯪꯗꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯅꯪ ꯍꯤꯡꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯠꯇꯣꯛꯄꯤꯈꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯂꯣꯏ ꯉꯁꯤ ꯑꯁꯤ ꯅꯪꯒꯤ ꯋꯥꯔꯣꯏꯄꯣꯠ ꯅꯨꯃꯤꯠꯅꯤ ꯅꯪ ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯖꯥꯔꯥ ꯅꯪ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯅꯨꯡꯁꯤꯕꯁꯤ ꯂꯥꯏꯔꯤꯛ ꯈꯛꯇꯗ ꯐꯪꯏ ꯄꯨꯟꯁꯤꯗ ꯅꯠꯇꯦ ꯁꯩꯔꯦꯡꯗ ꯅꯠꯇꯦ ꯖꯥꯔꯥꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯈꯟꯈꯤꯕꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯤ ꯖꯥꯔꯥꯒꯤ ꯃꯃꯥ ꯊꯋꯥꯏ ꯋꯥꯕꯅ ꯂꯣꯏꯈ꯭ꯔꯦ ꯁꯕꯣꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯔ ꯊꯦꯝꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯖꯥꯔꯥ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯣꯡꯂꯣꯏ ꯑꯁꯤ ꯔꯥꯖꯥ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯃꯁꯤꯕꯨ ꯀꯅꯥꯅꯁꯨ ꯍꯣꯡꯗꯣꯛꯄ ꯌꯥꯔꯣꯏ ꯂꯥꯏꯅ ꯐꯥꯎꯕ ꯊꯤꯡꯕ ꯉꯝꯂꯣꯏ ꯁꯕꯣꯅ ꯖꯥꯔꯥ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ ꯖꯥꯔꯥꯅ ꯁꯕꯣ ꯃꯁꯤ ꯅꯨꯡꯁꯤꯕꯒꯤꯅꯤ ꯃꯁꯤꯗꯒꯤ ꯖꯥꯔꯥꯒꯤ ꯌꯨꯝ ꯃꯄꯥꯟꯗꯅ ꯖꯥꯔꯥꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯖꯥꯔꯥꯒꯤ ꯋꯥꯔꯣꯏꯄꯣꯠꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯥꯡꯈꯦꯗꯨꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯖꯥꯔꯥꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯖꯥꯔꯥꯒꯤ ꯃꯄꯥꯅ ꯖꯥꯔꯥꯗ ꯅꯪ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯕꯅꯤ ꯅꯪꯁꯤ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯨ ꯏꯆꯥꯅꯨꯄꯤꯁꯨ ꯑꯅꯤꯃꯛꯅꯤ ꯅꯣꯔꯃꯦꯂꯤ ꯑꯣꯏꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯑꯗꯨ ꯇꯥꯛꯅꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯖꯥꯔꯥ ꯃꯄꯥꯗ ꯌꯦꯡꯉꯤ ꯃꯄꯥꯅ ꯅꯪꯒꯤ ꯄꯨꯄꯨ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯋꯥꯡꯕ ꯊꯥꯛ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯁꯤꯈꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯅ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤꯕꯨ ꯆꯞ ꯃꯥꯟꯅꯕ ꯍꯥꯟꯅꯒꯤ ꯊꯥꯛ ꯑꯗꯨ ꯌꯧꯅꯕ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯑꯩ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯔꯥꯖꯥꯒꯤ ꯃꯄꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯄꯁꯤ ꯌꯥꯝꯅ ꯅꯛꯅ ꯎꯕ ꯐꯪꯂꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯪ ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯅꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯑꯅꯛꯄ ꯃꯔꯤ ꯈꯪꯕ ꯍꯥꯏꯕꯁꯤ ꯅꯪꯒꯤ ꯊꯧꯗꯥꯡꯅꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯆꯦꯠꯁꯤꯟꯅꯍꯟꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯑꯃ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯪꯅ ꯉꯥꯛꯀꯗꯕꯅꯤ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯃꯆꯥ ꯑꯃ ꯇꯧꯔꯨꯕꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤ ꯄꯨꯃꯥꯡ ꯃꯥꯡꯕ ꯌꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯈꯪꯂꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ ꯖꯥꯔꯥꯅ ꯍꯣꯏ ꯖꯥꯔꯥꯒꯤ ꯃꯄꯥꯅ ꯅꯪꯒꯤ ꯍꯥꯏꯒꯗꯕ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯕ꯭ꯔꯥ ꯍꯪꯉꯤ ꯖꯥꯔꯥꯅ ꯂꯩꯇꯦ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯃꯄꯥꯅ ꯖꯥꯔꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯣ ꯍꯥꯏꯅ ꯀꯧꯁꯤꯜꯂꯤ ꯃꯄꯥ ꯃꯆꯥ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯅꯩ ꯖꯥꯔꯥꯅ ꯕꯤꯔꯕꯨ ꯇꯥꯂꯛ ꯑꯗꯨꯗ ꯎꯔꯛꯏ ꯕꯤꯔꯅ ꯖꯥꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯁꯩ ꯑꯃ ꯁꯛꯏ ꯅꯨꯡꯁꯤꯕꯤ ꯌꯦꯡꯉꯣ ꯂꯥꯞꯅꯔꯝꯕꯁꯤꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯖꯥꯔꯥ ꯕꯤꯔꯒꯤ ꯅꯨꯡꯁꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯁꯨꯝꯍꯠꯂꯝꯃꯤ ꯃꯍꯥꯛ ꯕꯤꯔꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯇꯥꯂꯛ ꯑꯗꯨꯗ ꯁꯕꯣ ꯖꯥꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯖꯥꯔꯥꯅ ꯁꯕꯣꯗ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯍꯥꯛꯄꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯎꯗꯨꯅꯇ ꯂꯩꯔꯦ ꯁꯕꯣ ꯃꯍꯥꯛ ꯑꯩꯒꯤ ꯊꯋꯥꯏꯗ ꯌꯥꯎꯔꯦ ꯃꯍꯥꯛꯄꯨ ꯆꯠꯅꯕ ꯍꯥꯏꯕꯤꯌꯨ ꯄ꯭ꯂꯤꯖ ꯇꯦꯜ ꯍꯤꯝ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯕꯣ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯕꯣꯁꯨ ꯖꯥꯔꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯕꯤꯔꯗ ꯀꯣꯜ ꯇꯧꯏ ꯕꯤꯔꯅ ꯀꯣꯜ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯃꯍꯥꯛ ꯃꯁꯥꯕꯨ ꯃꯁꯛ ꯇꯥꯛꯏ ꯁꯕꯣꯅ ꯍꯦꯂꯣ ꯀꯦꯞꯇꯦꯟ ꯕꯤꯔ ꯁꯤꯡ ꯑꯩ ꯁꯕꯣꯅꯤ ꯕꯤꯔꯗꯤ ꯁꯕꯣꯕꯨ ꯈꯪꯗꯦ ꯍꯥꯏꯔꯛꯏ ꯁꯕꯣꯅ ꯑꯩ ꯖꯥꯔꯥꯒꯤ ꯌꯨꯝꯗꯒꯤ ꯀꯣꯜ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ ꯕꯤꯔ ꯖꯥꯔꯥ ꯄꯜꯂꯛꯄꯗꯨꯗ ꯊꯃꯣꯏꯗ ꯄꯥꯜꯂꯤ ꯕꯤꯔꯅ ꯄ꯭ꯔꯖꯦꯟꯇ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯁꯛ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃ ꯄꯤꯔꯛꯈꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯃꯗꯨꯗꯤ ꯖꯥꯔꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯖꯥꯔꯥ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯂꯥꯍꯣꯔꯗ ꯂꯥꯛꯇꯨꯅ ꯖꯥꯔꯥꯕꯨ ꯄꯨꯈꯣ ꯃꯍꯥꯛ ꯃꯊꯟꯇꯅꯗꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯂꯣꯏ ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯗꯣꯝꯅ ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯍꯪ ꯑꯃ ꯍꯪꯈꯤ ꯑꯗꯣꯝ ꯖꯥꯔꯥꯕు ꯀꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯃꯇꯝ ꯑꯗꯨꯗ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯂꯩꯈꯤꯔꯝꯗꯦ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯖꯥꯔꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯁꯥꯃꯤꯌꯥꯅ ꯑꯩꯗꯤ ꯈꯪꯉꯤ ꯚꯥꯔꯠꯀꯤ ꯏꯌꯥꯔ ꯐꯣꯔꯁ ꯄꯥꯏꯂꯣꯠ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯥꯛꯄꯒꯤ ꯑꯌꯥꯕ ꯄꯤꯗꯦ ꯑꯩꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯗꯣꯝ ꯄꯥꯎ ꯑꯁꯤ ꯇꯥꯕꯒ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯗꯣꯝ ꯊꯕꯛꯇꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯔꯤꯖꯥꯏꯟ ꯇꯧꯔꯝꯒꯅꯤ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯥꯏꯔꯝꯗꯅ ꯑꯗꯣꯝ ꯂꯥꯍꯣꯔꯗ ꯆꯠꯈꯤ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯍꯩ ꯈꯪꯕ ꯉꯝꯗꯦ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯈꯤꯕ꯭ꯔꯥ ꯑꯗꯣꯝ ꯖꯥꯔꯥꯒ ꯎꯅꯒꯗ꯭ꯔꯥ ꯖꯥꯔꯥꯒ ꯑꯗꯣꯝꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯜꯂꯛꯀꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯣꯝ ꯏꯁꯥ ꯈꯛꯇ ꯍꯜꯂꯛꯈꯤꯕ꯭ꯔꯥ ꯑꯗꯣꯝ ꯖꯥꯔꯥꯒ ꯎꯅꯈꯤꯕ꯭ꯔꯥ ꯑꯗꯣꯝ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯈꯤꯗꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯗꯣꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤ ꯅꯪꯅꯗꯤ ꯈꯪꯂꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯖꯥꯔꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯁꯦ ꯑꯩꯅꯗꯤ ꯈꯪꯉꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯁꯤꯜ ꯑꯁꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯂꯥꯛꯏ ꯕꯤꯔ ꯂꯥꯍꯣꯔꯒꯤ ꯕꯁ ꯄꯥꯔꯀꯤꯡꯗ ꯀꯨꯝꯂꯦ ꯑꯗꯨꯒ ꯁꯕꯣꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯕꯣꯁꯨ ꯂꯥꯛꯏ ꯑꯗꯨꯒ ꯕꯤꯔꯕꯨ ꯋꯦꯜꯀꯝ ꯐꯖꯅ ꯇꯧꯗꯨꯅ ꯃꯍꯥꯛ ꯁꯕꯣꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯏ ꯁꯕꯣꯅ ꯕꯤꯔꯕꯨ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ
waraubiba yade mangjona khangdabanina silangja haudre bir karishu hairamde ka adugi thoknao do hangdoi matamadu da birna thoknao adudagi Lahore gi sahar adu ui birna wow mafam asidi sahar pumba uba fangine Lahore pumba da masidagi hena phaba ka amata leiramloi sabona ai zarada adom lakle haina paupi khidri hangsit ase magi lohongba numitni mahak yumdagi thokpa yararoi adubu hayengdi mahak mi mayam amaga loinana laisangda satkani talak adu dangang nupa macha ama ka adu da sanglai sabona magi ming Munir kawi aigi ipanu pani mahak na dombo hayeng laisangda pubada mateng panggadoribani bir nangang nupa macha atuda Munir aigi laibak ase hojikti nangi kuta lairabani sabona phare du dei salage haiba matamda birna salage hairi ro hangi sabona karigumba ai mafam asida kuina sangna leitaba taragadi makhoi naibu kadai de laikhrage haina thinaramgani karigumba darkar taba leirabasu Munir mafam asta leibani asumna hairamaga sabo mafam atudigi satli birna thagachari sabo sabona adom lakani haina aidi thajarudabani aduba hojikti adomga unaraba tunga sida aina thajai adom na zarabu soidana lokthooga puduna sarkhigani haina birna karam naina lakpa ngamoidoribano aigi babana hai asengba nungsibasi punchida tangna amuk khaktang thoi hai hayeng dina khoisu soidana khanglagani aigi asengba nungsibasi kamdobagi haibado sabo mafam adudagi satkhre birdi mafam aduda tumina leptuna sabona satkibadubu yengduna lehowi mathangi numitni rajagi imung manung amadi jaragi imung manung laisangda lai khurumba lai birsu laisang aduda Muslim saduna laklaga jara bu thirai jara bir lakle haibagi sahum ama phangbagum tawi bir nati jara bu uba phangle raja amadi jara lai khruminai jara ga raja ga na lai khruminari ba mapa adugi maninglomda birsu lai talak aduda akhak arau nungli nungsi su torai jara na maning onduna laithorokpada bir nunglakta leptuna lairamba ure jara su thamoi du pu thamangam laktre Raja bu thamlamduna birgi manak tamna sieli Rajagi imung amadi jaragi imung ani sigi mising yamna ngakna jaragi maikei da yengnarami jara maikei amata da mitna soithoktabida birgi maikei tamna sieli jara birda ngahak munni yenglaba tungda birbu yamna nungsina chejena koncheli birna su jarabu yamna nungsina konbi matamadu nungshu yamna kana tarami tawriba matawasi raja di thawai nuairamde imung anigi misingsu tawpham amata khangnaramde thawdok asidagi jaragi mapa wanthakiduna oxygen gas phawbo upnarami jarasu mapagi nakanda thawai yamna wana phamduna leirami doctor na jaragi mamada mahak leiriba singasibu taba uba loina ngami adubu mahak nadi masibu taba uba pamde mahak mayamna ngangna saknariba singasi loina tai adubu mahakna masibu taba di pamde mahak masana masabu chairak pijabagumna magi thamoi manungda yamna luna lawshili mathangi pungkun mari si mangonda yamna maru oi mahakna atopa stock ama amuk lawshilakpa ngamba yai nurse ama mafam asta leire aduga aisu pung ahum mari kanaraga lakani asumna hairamaga doctor atu satkre rajagi mamagi manakta sangsilai aduga thawai waba mipaiba tawbiganu makhoi sing adu aikhoigi mi ngaktani sahara sida paw si sandokhidri hayeng lohonglaba matungda masigi matangda wa manamani lahonjaroi jaragi mamana khudimak asi thokraba tung asi phawbada rajabu lohongkhini haina leribra rajagi mapana miriam masigi lohongbasi jara amadi raja khaki lohongba natte masigi makhada yamna luba mari masu leiri masigi foundation asigi marakta nahaki napur oibagi hakchangi phibam amadi aigi chanupa rajagi career mang takani aigi chanupa rajana yamna munna ningthina khangi hojik jarana sumasi khangadabani karigumba hayengi lohongbasi pangthoktrabadi Jahinggir Hayaat Khan gi machanupi gi maming asi Bharat ki nupa amaga matam chuppagi laiminakhigani Mr. Khan gi chahi kaya gi manglansing loinamak mang takani mahak soidana mikhalda maithigani aduga mahak punchi chuppagi oina awaba mayoknagani mahakna madubu mayoknaba ngamloi jaragi mamana lohongnabagi damak thaurang tawbiyu hayeng jum masida lohongbagi thauram pangthokani paw si tabada bir yamna sauninglami sabogi kaadudagi thoke haina tawi sabona kadai desat ke haribano birna jaragi yumdani sabona adom mafam kadai desat pikino rajana adombu mafam khudimakta thiduna leiribani mafam adu adom na satuna karishu tawba ngamloi
Zaragi babado yamna kanna aruba phibam amada leiribani. Veerna masigi shock amadi solution asi ainani. Aina mafam asta lakhibasi supnadagi Zarabu amuktang yengjahonabagi damak lakhibani. Talak aduda mafam adugi thong thilai. Sabona satuna thong adu hangdokluba matamda Zaragi mama oiduna leirami. Zaragi mama na saboda yamna munna khana yengi. Sabo tofam khangdi mama idu non thaduna khangi. Zaragi mama na Veer leirambadu ure aduga Veer nasu Zaragi mama bu ure. Zaragi mama ka adugi manungda sanglai. Zaragi mama ga Veer ga wari sanaba hore. Zaragi mama na aigi ming Medium Hayaat Khan kawi. Ai Zaragi mama ni. Adubu ngasidi aigi chanupi ni haibagi aigi hak adu mangkhre. Maramdi haujik aigi chanupi si aigi oidre. Haujikti mahak asi nangi ni. Aigi chanupi bu ingonda amuk hanna pibinaba adomda nijaba laklibani. Adomna chanbiduna aigi chanupi asibu aikhoida amuk hanna pibiyu. Natrabati mahaki mapa asi soidana siragani. Mahak badana mayam asi khangba ngamlaroi. Mahak soidana sikigani. Adomna miyoi kyagi punsi kali haina ina tai. Adomna Zaragi punsi kanbikiba adumaina chanbiduna haujik Zaragi mapagi punsibu amukta kanbiyu. Aina hajaribasini chanbiduna magi punsibu amukta kanbiyu. Adu natrabati mahak soidana siba tare. Veerna Zaragi mamada mama amana macasingda haijagadaba natte. Mahakna thaudagadabani. Zaragi mamana Veerda yengi. Veerna Zara matam punamakta adomgini. Aduga matam punamakta adomgi oigani. Adomgi ayaba yaudana aina Zarabu lauthokini puduna satkini haina adomna khanbibra. Aina dumna toroi haina mangakhai. Aduga miyamna hainei nungsiba haibasi blind ni. Aikhoisoi khoigi nungsiba sida blind oire. Aikhoina kanagumba amatada asok apan nanghangani haina khankibadi leite. Kanagumba amabu sokhalabra natraga kanagumba amagi punsida awaba pirabra. Aikhoina apapata karigumba amata uba ngamkhide. Adubu haujikti khudimak asi loina clear oire. Mayek senglei. Nungsiba haibasi kanagumba amagi punsidagi hena maru oiba yaroi. Adom thawai wabiganu. Zara mahaki mama mapana pamliba miyoi aduga luhonglagadabani. Luhongnabagi damak sinlanglo aina Zarabusu yanabu wari sagani. Aina wasaklibasini mahakbu aina luhongo haiba yahangani. Sabo Veergi thamoi amadi mahakna haidrolibu wahising asi taraga mahaki thamoi adu pu thangba ngamlaktraduna thamoi shokna makhon thokna kablai. Zaragi mamana nangi lebaki masasing asi nanga chap manabra. Veerna ai khangde. Hoi adubu aigi lebaki ima khudimakka adomga chap manai. Zaragi mama Veergi wahising asi taraga thamoi penman kiduna nungsiman kiduna Veergi makokta nanthabirami. Aduga Veerna su Zaragi mamagi mapi teithokpirami. Mastagi Veerga Zaraga unaduna wari sanai. Karigumba aina hairiba wasing asida aranba yaurabadi asoiba yaurabadi aingonda adum hairao. Aina nangbu baratta puduna satkiba matamda kanagumba matana thingba ngamloi. Zarana nangi warepadu yamna summi. Masi aigi maikaidagi yamna luba asoiba amana maram oiduna ohenkibani. Ai samana wasaksaki aina luhongbasibu thugairoi haina. Ngarang nangbu uba matamda aigi ishase thingjinba fajinba ngamde. Veerna adongi minungsi leiraba asoiba aranba amana aigi punsibu pikhamna hanbada loisilhankibada yamna achauba mateng ama pangani. Karigumba nangna madugi firep adu loramdaba taragadi aikhoi ani karigi hankhiroi. Zarana karino isorasina aikhoida tauribasibu aigi punsina kaidonungdasu aranba amata tawkhiba leite. Aduga karigidamak mahakna aibu asuk yamna seirak pibiribano. Veerna aina nangi punsigi makeup ani aiga loinana thamjari aduga aina aigi punsigi makeup ani adomda pijari. Makeup ani ase aikhoi nigi nungsibagi masakni. Makeup ani asina aikhoi nigi nungsinabagi wari ohelani. Haujik aikhoina aikhoigi punsi asi harau nungaina makeup ani sida hingani. Nang afaba nupi ama oina nangi ima bababu ikai khumnabiyo. Aduga aina khungangda hankiduna babagi manglansing adubu mapung phalurage. Aduga nangna angang mapan tara poklaba tungda makhoibu puduna koiba lao. Aina nangbu cycle tongduna lawba lakani. Aduga aina cycle thauduna satlaga anauba khungang ama nangonda uhankani. Zarana adubu aidi angang mapan tara amuk poklaba tungdadi ai cycle da phamaga satpa ngamaroye. Veerna hoi nangi wafam adu yamna summi. Adudi aina nangi damak tractor ama silangduna thamlamgani. Zarasu wafam asi tabada noi. Veerbu uraga amuk kappi. Veer amadi Zara nungsina konsinaduna kapminnai. Tasengna matang asi biludagi pirang khamba yatana pi takhiba matangni. Zarana Veerbu thadoklamduna mafam adudagi khongthang khara chatpa hore.
Adubu Zara khong thangduna chatpa ngamdre Veergi maikek tamna yenglaki aduga khangba ngamdabadagi thingba ngamdabadagi Veergi manakta sinsilaktuna Veerda konsilli Masitagi Zara mapagi manakta changsinduna Baba ngasi ase aigi lohongba numitni Baba na aigi kokthakta nanthabiduna aigi punsigi yaifa thaujan bor pibiyu Mapana aigi nungsirabi ichanupi aibu mukta ngakpiyu Masi aigi chatnabigi natraga aigi wakhal asi wabagi haiba nate aibu amukta ngakpiyu Masitagi Veer India da hankinaba bus tongge tawrami talak aduda Zaragi mama amadi sabosu mafam aduda lai aduga Veer da holy water pi Mamana adomu masina ngakpigani senabigani ngamkhai lanthokpa matamda senjoi sing adu langtho aduga tola taraba kana lejadraba miyoi singdasu khara khara pibiramo aigi daramana ayaba pide adubu haujiktagi hauna aina numit khudingi alada thoni jagani aduga mapok khudimakta Zarabu nangi oina phangjanabasu isorda thoni jagani Zaragi mama nungaitana mafam adudagi satkhre Veersu yamna nungairamde adubu losinduna saboda chatle haramaga chatli sabosu thodo osi tasengna nungairamde Mastagi Veer na India da hannabagi bus tongduna leiringai Pakistan gi police singna Veer bu thirai police sing aduga Veer ga thengnare Mastagi Veer bu Pakistan gi police singna lokapta pusinduna sign tawna bahai Veer na kadaida police amana sida Veer na che duda iriba sing adu paraga masida hairiba sidi aigi mingasi Rajesh Rathore ni ai Indian intelligence roda thabak tawi Pakistan da India gi secret oina tharakpani police sing aduna hoi chumi Veer na masinate aigi ming Veer Pratap Singh kawi ex Indian Air Force ni ai numinini gi mamangda mafam masida kanagumba amabu unava lakhibani aduga hauji ai hangadoribani aigi bekta aigi passport yaubani nakhoina thajadragasu check tawba yagani police amana nangi bekta gi masi aikhoina phangbani Rajesh Rathore gi ID ma puthoktuna ulli Veer na ai amukta yengjage police aduna aikhoida su adombu masak khangba ngamba mi lei Veer na kari thokpa yaurage kari gi damak masibu tawribanu police amana yare adomna haikibadai adom mafam masida kanagumba amabu unaba lakhibani haina aikhoida makhoi sing adugi mamingdo amukta hairau aikhoina makhoibu kowgani Veer ai hairaga Zarabu haibidre maramdi Zara luhonga dorabini mahakna maram oiraga Zarabu police ta sena hanba wathok langthok thonba pamdi maram aduna mahak mafam masida kana amatabu unaba lakpa nate hairai talak aduda raja mafam aduda lai aduga phajaini kariguma nangna magi maming hairabadi mahak ikaiba nangani chopa nangani sinatra Rajana mafam aduda leiramba police sing adu loina tanthoki aduga sakti amadi paisa ani asida karigumba amata oithoktaba leite leigadrane kari khalibano nang mafam asida lakpa yai aigi nupigi nungsibagi manglala du thadou Zarabu nungsiba paba nupa khudimak mahakpu thadokduna chatkhiba ngaktani aina question senaduna punnamak yengduna lakpani Mr. Veer aigi punsi asi nupi amaga loinana hingnaba lakpani adubu atopa kanagumba amaga oina nungsinaduna leire aigi laibak thiba amana aina luhongba sibu tokpa ngamde aigi punsi asi norokta hingani ainanga Zaraga nungsinabagi marida singnaba misak aduni aina su nangi punsi asibu norokta hingangani aduga Zarabu su aigi punsigi khongloi oiraroi nangna nangi nungsiba sibu yamna chawthokchai natra hauji nangbu changyeng ama tawba tare aina Zaragi punsibu nungai hanba natraga norokta hinganba ngami adubu khudimak asi nangi khutta sulei jail lamagi phalang marigi manungda nangna tumina leiriba makhai Zaragi punsi afaba oigani nangi chinbanduna nangi mityengduna Zarada mo haurabadi Zaragi punsi yamna phattaba noroki punsi da hingani haujik Veer Pratap Singh gi saktaksi adubu manghanba tabani Zarabu afaba nungaiba punsi ama phanghanabagi damak haujik masi nungsibagi asengba changyengni aina nangbu soidana thadokani lohongbagi matam oire nangna Zaragi mingchat kanbiba pami aduga magi imung manungna nangi ningkha tambadubu leiduna sijinari cheduda sign tawduna Zaragi damak punsi chuppa jail da leigadabani ware basi nangi khutta leire goodbye haramaga mafam adudagi satki Veer tuminna wa amata haidana tuminna mangduna lehawi masdagi nakal amatana Zara amadi Raja makhoi anigi luhongbagi laishon tinchon chu tawba hore aduga nakal amadana Veerda police singna nangi mingasi Rajesh Rathore ni haiba chumlaba natra masi nangna tabra Veer tuminna lei nakal amadana Zaragi luhongbagi
laison tinson tawba lusilakpagi Zarada nang luhongbasi nasana yarabra haiba matamda Zarana hoi yare haibaga Veersu mahakpu Rajesh Rathorni haibadu masana yare hai mastagi Veerna mamangda Lahore-dagi India-da hankinabagi ticket kakkiba bus adu India yaudringai Pakistan-da accident thokhi kanagumba amata kanba ngamkhide aigi mingsu passenger sing adugi marakta yaroklami aigi ima babana aigi sibagi paw oina takhiba sina aigi di laibak phabani karigumba makhoina ai mangkhibagi paw soina tarabadi makhoi nena tana sikhiba ngamloi hojik India dadi Veer Pratap Singh asi Pakistan da sikhrabani haina leinari ai hingli haibagi khudam karisu amata leitre hojik aigi leiriba haibabu prisoner number 786 asi khakta ngaire Saamiya aigi leibak asina adongi punsida chahi kunithoigi sendol lama tonsille aina chahi kunganithoi asibu amuk handorokpa singdorokpadi ngamaroi Veergi makhul adu magi makokta thamlaga adubu aina wasaklibasini madudi Veer Pratap Singhna magi asengma ming phangdri phawba aduga mahakna mahaki lebakta handri phawba aina aigi babagi mungphamda leimana amata phawba katpa yaroi asumna hairamaga Saamiya mafam madudagi thauna amaga loinana satkhi mastagi Saamiya court satuna Veer Pratap Singhgi kuina namsinduna lishinduna pattuna thamlaba case adu amukna haunana thigatpa horai court adugi judge adunasu yamna phajana accept tawbirami case asi Saamiya gi ahanma case ni talak aduda Pakistan gi maming chatpa aphawbu lawyer Zakir su Veer gi mayokta prosecution oina thorai Zakir Saamiya ga hanadagi su khangnarami Zakir na case asi aidi yamna maru oina khalli Saamiya nangdi kari khalli bagi judge aduna nakhoi ani bo hana khangnabro Zakir na hoi Saamiya khoi ngalingai matamdagi thabak tominarai adubu khoi na thabak tawbagi mawong matawadu mahakna pamde ayaba pikhide maramaduna mahak human right ki kem da satkhi mahak yamna mathongna maringje leibi nupi machani mahaki opposite ta fight tawba haibasi yamna nungai gani tasengna haragadi makhoini mamangda nungai na daba malerami justna mafam asita na khoi ani bu kobagi akhanna ba panda mamalei karigumba masi party ani makna court ki mapanda warushin purakpa ngamlabadi henna phagani natraga court na hangsit oina matam leplage karigumba case asi hangsit chu haudrabadi tha amagi matungda natraga chahi amagi matungda phawba oirakpa yai Zakir na aikhodi sem sare sar adubu kanagumba defense na matam henna mathau tarabadi wafam sitabaga Saamiya na sar defense ki su sem saba loire sar na hangsitagi fix tawbiba yare aigi client na sina achumba well phangnaba chahi kungani thoi ngaiduna lakli aina mahakpu makha tana ngaihenduna thamba ngamdre jasaduna yare dudi matam fix tawrage aina nakhoi anibu mafam masita lakpibagi damak thakatpa phungdoksari goodbye haramaga mafam adudagi thokhi Zakir na Saamiya da yare Saamiya aikhoi court unarasi asumna haramaga muksillamduna satkhi Saamiya gi mamanaba lawyer sahin na Saamiya da masi hek haurakpadagi mai pakpa ngamdana laklaba case samani aduga hojik nangi mayokta leiribasi Zakir ni masibu mai paknabagi upay amata leiraroi masigi case asi yamna piki aduga kari haigadabano haibasu khangde ai masigi case asi gyan tade aina haise amta tabiyu masigi case asi thado tawruno masi nangi ahanba case ni aduga nangi mayokta leiribasi Zakir ni mahana nangi career bu mang takan bikini Saamiya na madumagni aina tawba pamlibasi sahinna nangna haidubu karino Saamiya na sahilda thaba amakhakta tawbiyo office ta amukta hana satlo aduga sakhi saphon gi list ama semo ngaihak leraga ai mafam atuda lakani sahinna adu nangdi kadai da sakadoribano Saamiya na Zakir bu unaba chatlibani sahil Saamiya haina kauraga tawpham khangdaduna lehowi Saamiya Zakir bu unaba lai Zakir na Saamiya nang naigi office ta kaidonungda su khong thangjelak loi haina wasakhibani aduga karamna ngasidi nang mafam asta lakpa ngamlibano Saamiya na sar adugumba karisomata leijade aigi wael asi nakhoiga khara khenai haiba sikhaktani karigumba aina dongi wael da thabak tawbada ikai khumnaba utpa ngamdrabadi aina satkhiba asina henna phai Zakir na interesting yam oi nangna naha oiringai da achauba wael sing semkhre Saamiya na aigi wael asi aigi ipa gi legacy oina aingonda yaukhre legacy haibadi mamangda toromba amana sinaramba sing haibani Zakir na Saamiya nang khangbra Zakir na ahanba pirakpa case ama lawo haiba yadaba misakto mafam asta miyam amana makhoigi ahanba case ama phangjanabagi wakhallonda
chahi kya ngaiduna leire adubu aina nangi thauna adubu khangbadagi aina nangbu khankhibani aina nangi chahi matang nangi experience leitaba amadi nangna nupi macha oibagi wafam sing phauba aina yengkhidabani aduga nangna kari tawkhi nangna case adu aigi mayokta amuk hana pirakhi Saamiyana masi criminal amabu ningkha tamanbagi ni sar aduga madugi damak aigi tungda kuin inabadudi aranba oigani Zakirna achumba natraga aranba warep lawba haibasi lawyer gi thabak natte masi court gi thabakni phibam ama hekta da case amabu mai pakhan haibasi lawyer haibadi ukin gi thawdangi masida atopa kariswamata leiti Saamiyana wafam asi adomga aiga gi marakta leiriba khenaba duni sar gi mapungoi wayel adudi thingnariba case adu mai pakpa haibasini aduga aigi mapungoi wayel asina achumba gi damak lan thingnabani Zakirna interesting very interesting Hauji nangna ingonda logi achawa parama tambire masi ingonda su thengna khraba experience singni hauji mamangi matamgi wari sing adu kauthokro natrabadi khoi thaina ungkhatna kiba sing adu amuk popthokna rakadore nangna mafam sta laklibasi maru wafam ama leramgani phamu Zakirna nangi damak kari taw haibano Saamiyana yengbiu sar aigi ahanba case oibanina aina asoiba aranba kharadi tawgani haibasi mayek senglabani aduga haujikti sarga mayokna batarabanina amuka hena khudong thiba mayokna ragani aiga nungainadaba sing adudagi maram oraga bharat machadugi ningkha tamjabadu kakthat pigadore mahak tasengna misamni mahaki mathakta leibak asina achouba aranba thabak ama tawbikhre tasengna mahak ningkha tampham thoi Zakirna nang aigi group tagi thokre aduga haujikna nangi ahanba case asi mai paknaba mateng niba lakliba natra Zakirbu maithiba piramlaga nangi career ma semduna paithokhi ge sinatra ngasi phawbada Zakirna case amata maithiba nangdri haibasi nang kaudaba phai aduga masigi case asisu aingondadi yamna maru oi maramdi aina nangumba kok leiba makok thongba naha singda Zakir gi principal sing adu ngakna satnabagi parama tambiba pame kari wafam no Saamiya nangna mai pakna ba haijaba laklibasi nangi wayel nangi principal sing adu thajaba mangkhrabra Saamiyana aibo mukta ngakpiu sar aina khali ado masi miyoiba mani aina hauji court puthorakadoriba miyoi asibu mahaki ningkha tamba pibiba yabra haina khanduna laklibani adubu nangna aigi weakness oina lawre aina kota uhangani nangi ahanba maithiba case adu sem saduna layu maramdi haujik kashum sangda lairiba number 7I6 asi magi bharat leibakta thaki gani aduga masida adomna natraga leibak asina aibu thingba ngamloi Saamiyana Zakirda asumna singnaramaga satki mastagi Saamiyana birbu sak pijarami aduga Saamiyana ai wafam amata hange yagadra Veerna hoi hango Saamiyana adom chahi kyadagi kanagumba amataga wari amata sanadri aduga karigi haujikna nangna nangi wari adu aingonda liraklibano Veerna adomdi aigi minga sengbatu kaurai aina singnaba leitana ahanba thajaba misak adu adomni aibu Veer singni haina adomna ihan hanna thajabiba miyoini achumba aigi sagi ID dudi chahi kyagi mamangdagi aina kauthokhrabani adomna ai kanano haibasi amuk hana ningsinghalle adomna aigi mingbu ikai khumnabiduna kaubiri haukiba chahi kungani thoidagi lan lamjingduna kaisum sangasida leiraba miyoi amagi damak masi yamna achouba wafam amani Veerna Saamiya nungaitra male haina phagi tawi ai masi kharaga chakhige yabra Saamiyasu hoi haina nokphet tawi aduga hayeng asi aikhoigi ahanba court thokadaba numitni nangi masigi fizol asi ama hongdoklagadabani aduga nangi 7I6 adusu kauthoklo Veerna natte Saamiyana karino Veerna adomgi wasak adu kaurabra Saamiyana kaude aina Zaara amadi Zaaragi family gi maramda wa amata phawba mention tawroi Veerna adom adomgi wasak ngakpiu aduga aisu aigi wasak adu ngakani mastagi mathangi numini Saamiya court yamna nganna lai aduga mahakna horel haigadaba ngangadaba sing adu practice tawduna lei ngaihak leiragadi court gi mi sing adu loina yosinarai Saamiyana magi partner lawyer amaga makoina horel puthokadaba khudam jangdam sing adu yengduna leiringai Veer su mafam adu yosilai Saamiya Veer bu haugatuni yengi Veer su Saamiya da yenglai makoi ani mitna amana amabu ikai khumnei mastagi court adugi judge aduna Zakirda hanna wa ngangnabagi yathang pirami Zakirna haujik Pakistan gi jail da miyoi ama chahi kungani thoi gi mamangdagi lerakli adubu chahi kungani thoi Pakistan gi jail da lerakliba miyoi asi Bharat machani haibadi India machani wafam asi tabada ai samak amadi court ki kaste leiriba mipum khudimak akiba phawbiramgani aduga aikhoina miyoi asibu magi leibakta magi mayumda
थाखिनब हनखिनब होनरी मरमदि अखोय मियोयबनी अदुबु मसिगी मियोय असिदि लैबाक असिगी मायोक्ता थबक तौबा मिसक अमनी चही कुनगनि थोय खक्ता नते महाकना सीद्रि फावबा थमगदबनी बीर नौफेट तौदुना जाकिरदा येंगी जाकिरना मसिगी केस असि इसिंगुमना ट्रांसपेरेंट ओय मसिदा करी खंगदबा चममनबा वफमसिंग हंगनिंगाय लेरिबगे सुपनतगी मिनट 30 गी मनुंगदा साखी अहुमगी मतेंगना डिफेंस की राजेश राठौरना सीरा फावबा महाकी युमदा हनखिबा यारोय हाइबसी चिंगननिंगाय लेतना प्रमाण तौगनी कोर्ट अदुगी जज अदुना डिफेंस की सामियादा मखोयगी वफमसिंग थमनबगी तंजा अमुक पिरई सामियादा जाकिरना बेस्ट ऑफ लक सामिया हाइरई सामिया हौगलगा ngaihak tumina lei talak adu da birnasu best of luck aina sign tawrai सामिया मसिबु उबदगी थौना अमसु अमुका हेना हापकलक्लमी सामियाना प्रोसिक्यूशन काउंसिल मिस्टर जाकिर खान ना यामना थूना हाइबगा जाकिर अहमद हाइबनी सामियाना केस असि इसिंगुमना ट्रांसपेरेंट ओय हाय अदुबु मिस्टर जाकिर खान ना काउथोकले जाकिर साउगलई अइगी मिंग जाकिर अहमद नि सामियाना अतोपा मिंग अमा कौरकपदा अदोम यामना साउरे अदोमसु अमुक्तंग खंदुन येंगबियु करिगुम्बा अदोमबु चही कुनगनि थोयगी ममांगदगी नुमित खुदिंगी अतोपा मिंग अमा ओइना कौरबदी मतम अदुदा अदोम करी ओइगनी हाइबदु अदोमसु खंदुना अमुक्ति येंगबियु ngमगद्रा जाकिर सामियादा तुमिनि येंगदुना हाइफम तोफम खंगदुना लै सामियाना इकाय खुमनजरिबा केस असि भरत मचा अमबु महाकी लेबाकता महाकी मयुमदा अमुक हना थाखिनबा थेंगनरिबनी केस असि नुपा अमदा महाकी आइडेंटिटी अमुक हना पिनबिनबा थेंगनरिबनी महाकना इंगोंदा महाकी मसक ममिंग अमुक हना पिबिनबा हाइजेरी महाकना नखोयदा हाइरी मदुदी महाक वीर प्रताप सिंह नि एक्स इंडियन एयर फोर्स ऑफिसर स्क्वाड्रन लीडर वीर प्रताप सिंह ने अइगी मिंग इकाय खुमनबदु अमुक हना पिबियु प्रोसिक्यूशन काउंसिल गुमना मिनट 30 दा पीब नते अइना सोयदना पुरपीगनी महाक राजेश राठौर नते महाक वीर प्रताप सिंह ने अदुगा महाकपु भारत थाब नत्रगा पाकिस्तान थंबा हाइबसी अदोमगी खुट्टा लेरे कोर्ट अदुगी जज अदुना हौजिक प्रोसिक्यूशन ना मसिगी साखी सिंह कौबा याब्रा जाकिरना अइना अइगी अहानब साखी असि पुलिस इंस्पेक्टर दिलीवास खान बु कौबा पामे चही कुनगनि थोयगी ममांगदा राजेश राठौर कनाना फाखिबगे बीरडीसीगी प्लेल अमा सादुना वखंदा मागा जरागा उनदुना पुंदुना इसै सक्तुना लेरी मस्तगी दिलबास खान बु कोर्ट कौदुना जाकिरना वा हंगबा हौरे मिस्टर दिलबास खान मतम कया अमा हौख्रे हाइबदी आइसु खंगी अदुबु मियोइसि कनानो हाइबा अदोमना सिंगनबा लेतना कोर्ट असिदा हाइबा ngमगद्रा मिस्टर दिलबास खान ना होय सार आइना यामना मुन्ना निसिंगली मसिगी नुपासी भारत की हाइबदी इंडिया की स्पाइनी महाक रोगी एजेंट राजेश राठौर नि चही कुनगनि थोयगी ममांगदा अनवर अली अमदी आइना महाकपु लाहौरदगी भारत चटकदबा बस अमदगी फाखिबनी मियोइसिना पाकिस्तान की मायोक्ता करिगुम्बा थौरांग खरा तौरे हाइबगी इंटेलिजेंस सिंगना अखोयदा रिपोर्ट लमा पिरकपगी अखोयना माबु फाखिबनी सामियाना मिस्टर अनवर अली अदोमदा वहंग अमता हंगजके करिगुम्बा अदोमना महाकी बेगता महाकपु राजेश राठौर नि हाइबगी मसक ताकपा पासपोर्ट अमा फंगलगा महाकपु राजेश राठौर नि हाइबा याब्रा मसी ओइथोक्तबनी मदुदी मखोयनी टिकेट चप मनना बुकिंग तोरमी अमना राजेश राठौर नि अदुगा अमना वीर प्रताप सिंह नि अनवर अलीना होय मियोय असिगिसु वीर प्रताप सिंह मिंगदा पासपोर्ट अमा लेरमी अदुबु मतौ करमना मियोय अमना पासपोर्ट अनि लेगदोरिबनो अदुगा अखोयना महाकपु वहंग पंगचथरबा तुंगदा महाक मसाना एफिडेविटता आई राजेश राठौर नि हाइना साइन तौखी बीरडी सामियागा ngasai isai saktuna punkiba dugi makha manglanduda amuk chatharaमी कोर्ट अदुदना बीरना लैबा जेल अदुगी इंस्पेक्टर अदुना बीरगी दमक विटनेस ओइना सोंथोकपिरक्लमी हौजिक्तगी न सही 10 गी ममांगदगी अइना महाकपु थेंगनदुना लाक्ले महाक मतम चुप्पदा तुमिना उंगदुना तले महाना कनागुम्बा अमतगा वरी वताई सानदे अदुबु जेलदा लैबा मियोय अमना अना येक थोकपा नत्रगा वखन नुंगाइतबा मतम खुदिंगदा महाकपु लयेंगनबा अमदी नुंगाइना लैनबा चने अई सामक्ति महाक असिबु वीर प्रताप सिंहला नत्रगा राजेश राठौर हाइबदी अई तसेंगना खंगजदे अई महाकपु 786 हारगदी खंगी सामिया वफम असि ताबदा जेलर दुदा यामना ngakni yengi जेलर इंस्पेक्टर अदुना मथमो शोकना जस्ट वाकली सार मफम मस्ते लेरिबा हिंदू असि अलागी अचान मनाइनी महाक चही कुनगनि थोय कैसुम संगदा लेख्रे मसिदगी हेना चौबा चेराकपु लेरिब्राने महाकपु महाकी मरैबाक मरमदमदा थाबी ख्रसी महाकपु थाबी ख्रसी सार तालक अदुदा जाकिरना मिस्टर मजिद खान
ꯑꯗꯣꯝꯒꯤ ꯂꯩꯕꯥꯛ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛ ꯑꯗꯣꯝ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯂꯧꯏ꯫ ꯑꯗꯣꯝꯒꯤ ꯖꯦꯜꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯕꯨ ꯅꯤꯡꯈꯥ ꯇꯝꯍꯟꯒꯗꯣꯔꯤꯕꯔꯥ? ꯃꯖꯤꯗ ꯈꯥꯟꯅ ꯖꯀꯤꯔꯗ, ꯁꯥꯔ, ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯖꯀꯤꯔꯅ, ꯍꯣꯏ ꯆꯨꯝꯃꯤ, ꯌꯦꯁ ꯅꯠꯇ꯭ꯔꯒ ꯅꯠꯇꯦ ꯂꯥꯜꯂꯤ, ꯅꯣ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯣ꯫ ꯌꯦꯁ ꯑꯣꯔ ꯅꯣ ꯈꯛꯇ꯫ ꯃꯖꯤꯗ ꯈꯥꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯣ ꯍꯥꯏꯔꯛꯏ꯫ ꯖꯀꯤꯔꯅ ꯒꯨꯗ ꯍꯥꯏꯔꯒ ꯁꯥꯃꯤꯌꯥꯗ, ꯃꯁꯤ ꯅꯪꯒꯤ ꯋꯤꯠꯅꯦꯁꯂꯥ? ꯁꯥꯃꯤꯌꯥ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯖꯁ ꯑꯗꯨꯅ ꯀꯦꯁ ꯑꯁꯤ ꯃꯊꯪꯒꯤ ꯍꯞꯇꯥꯒꯤ ꯇꯥꯡ 12 ꯃꯥꯔꯆꯇ ꯇꯥꯔꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯗꯤꯐꯦꯟꯁꯀꯤ ꯀꯦꯁꯀꯤ ꯋꯥꯐꯝ ꯇꯥꯒꯅꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯈꯨꯗꯛ ꯑꯗꯨꯗ ꯋꯥꯔꯣꯏꯁꯤꯜ ꯂꯦꯞꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯖꯁ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯇꯩꯁꯤꯜ ꯑꯁꯤ ꯁꯥꯃꯤꯌꯥꯅ ꯕꯤꯔꯗ ꯃꯍꯥꯛ ꯖꯥꯔꯥꯒꯤ ꯃꯤꯡ ꯃꯦꯟꯁꯟ ꯇꯧꯔꯅꯤ ꯍꯥꯏ, ꯑꯗꯨꯕꯨ ꯕꯤꯔꯅ ꯌꯥꯗꯦ꯫ ꯁꯥꯃꯤꯌꯥꯅ, ꯑꯩꯅ ꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯍꯌꯥꯠ ꯈꯥꯟꯒꯤ ꯏꯃꯨꯡꯗꯒꯤ ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯑꯃꯗꯤ ꯀꯣꯔꯠꯇ ꯄꯨꯔꯛꯀꯅꯤ꯫ ꯕꯤꯔꯅ, ꯃꯗꯨ ꯂꯥꯜꯂꯦ ꯇꯧꯒꯅꯨ꯫ ꯁꯥꯃꯤꯌꯥꯅ, ꯀꯔꯤꯅꯣ ꯅꯪꯅ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯌꯥꯝ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏ ꯀꯦꯁ ꯑꯁꯤ ꯃꯥꯏꯊꯤꯕ ꯇꯥꯔꯦ꯫ ꯀꯣꯔꯠꯅ ꯑꯗꯣꯝꯒꯨꯝꯕ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯇꯝ ꯌꯥꯝꯅ ꯄꯤꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯄ꯭ꯔꯤꯖꯅꯔꯁꯤꯡꯒꯤ ꯀꯦꯁ ꯑꯁꯤ ꯃꯈꯣꯏꯅ ꯁꯤꯔꯕ ꯀꯥꯟꯗ ꯂꯥꯛꯏ꯫ ꯑꯗꯣꯝ ꯑꯃꯨꯛ ꯍꯟꯅ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯂꯔꯣꯏ꯫ ꯑꯗꯣꯝ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯒꯅꯤ, ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯕꯤꯔꯅ, ꯖꯥꯔꯥ ꯍꯧꯖꯤꯛ ꯃꯆꯥ 2ꯒꯤ ꯃꯃꯥ ꯑꯣꯏꯔꯝꯃꯒꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ ꯆꯍꯤ 12 ꯆꯪꯂꯝꯂꯒꯅꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯍꯤ 18 ꯁꯨꯔꯝꯃꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯐꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯥꯏꯗ ꯁꯩꯔꯦꯡ ꯏꯁꯩ ꯉꯪꯖꯔꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯖꯥꯔꯥ ꯁꯥꯟꯇꯤ ꯂꯩꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯍꯤꯡꯖꯔꯝꯒꯅꯤ, ꯑꯗꯨꯒ ꯍꯌꯦꯡ ꯅꯪꯅ ꯃꯍꯥꯛꯄꯨ ꯀꯣꯔꯠꯇ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯍꯟꯕꯤꯗꯨꯅ ꯅꯪꯅ ꯃꯉꯣꯟꯗ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ, ꯕꯤꯔ ꯄ꯭ꯔꯇꯥꯞ ꯁꯤꯡ ꯅꯠꯇ꯭ꯔꯥ? ꯃꯗꯨꯗꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯊꯣꯔꯛꯑꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ? ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯪꯂꯣꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯔꯥꯖꯥꯅ ꯖꯥꯔꯥꯕꯨ ꯈꯥꯏꯅꯕꯤꯈꯤꯅꯤ꯫ ꯖꯥꯔꯥꯒꯤ ꯄꯨꯟꯁꯤ ꯅꯣꯔꯣꯛꯇ ꯇꯥꯈꯤꯒꯅꯤ꯫ ꯃꯍꯥꯛꯄꯨ ꯁꯥꯟꯇꯤ ꯂꯩꯅ ꯅꯤꯡꯇꯝꯅ ꯂꯩꯍꯟꯕꯤꯌꯨ꯫ ꯍꯧꯈꯤꯕ ꯆꯍꯤ 22ꯗꯒꯤ ꯑꯩꯅ ꯃꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨ ꯉꯥꯛꯇꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯅ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕꯗꯨꯕꯨ ꯈꯣꯡꯒꯣꯏꯅꯔꯝꯃꯒ ꯌꯨꯝꯗ ꯆꯠꯈꯤꯒꯅꯤ? ꯁꯥꯃꯤꯌꯥ, ꯑꯩꯅ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ, ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩ꯫ ꯁꯥꯃꯤꯌꯥꯅ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯎꯀꯤꯜ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯩꯒꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯔꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯃꯈꯛꯇꯃꯛ ꯂꯩꯔꯦ꯫ ꯕꯤꯔ ꯄ꯭ꯔꯇꯥꯞ ꯁꯤꯡꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯅꯪꯒꯤ ꯂꯩꯕꯥꯛꯇꯒꯤ ꯄꯨꯔꯛꯅꯕ ꯑꯩ ꯚꯥꯔꯠꯇ ꯆꯠꯂꯨꯔꯒꯦ꯫ ꯃꯇꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯐꯖꯅ ꯂꯩꯔꯝꯃꯨ꯫ ꯕꯤꯔꯅ, ꯁꯥꯃꯤꯌꯥ ꯑꯝꯇ ꯉꯥꯏꯈꯣ꯫ ꯃꯃꯥꯡꯗ ꯖꯥꯔꯥꯒꯤ ꯃꯃꯥꯅ ꯚꯤꯔꯗ ꯄꯤꯔꯛꯈꯤꯕ ꯄꯣꯠ ꯑꯗꯨ ꯁꯥꯃꯤꯌꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯁꯥꯃꯤꯌꯥꯅ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤ ꯃꯥꯡꯍꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯗꯣꯝꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯕꯤꯔꯅ, ꯑꯗꯨꯗꯤ ꯀꯟꯗꯤꯁꯟ ꯑꯃꯗ ꯌꯥꯅꯁꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯑꯩꯒꯤ ꯑꯊꯨꯝ ꯑꯍꯥꯎ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯥꯃꯤꯌꯥ ꯚꯥꯔꯠꯇ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯗ ꯕꯤꯔꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯂꯤ꯫ ꯁꯥꯃꯤꯌꯥꯅ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥ ꯑꯃꯗ ꯕꯤꯔꯒꯤ ꯃꯄꯥ ꯁꯨꯃꯦꯔꯒꯤ ꯌꯨꯝ ꯍꯪꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯃꯦꯔꯒꯤ ꯌꯨꯝ ꯇꯥꯛꯏ, ꯑꯗꯨꯒ ꯀꯅꯥ ꯊꯤꯕ ꯂꯥꯛꯂꯤꯕꯅꯣ ꯍꯪꯉꯤ꯫ ꯁꯥꯃꯤꯌꯥꯅ ꯁꯨꯃꯦꯔꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯂꯩꯈꯤꯗ꯭ꯔꯦ, ꯍꯥꯏꯕꯗꯤ ꯁꯤꯈ꯭ꯔꯦ꯫ ꯁꯥꯃꯤꯌꯥ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯑꯗꯨꯕꯨ ꯑꯗꯣꯝ ꯌꯨꯝ ꯑꯗꯨ ꯌꯦꯡꯕ ꯄꯥꯝꯂꯕꯗꯤ ꯑꯗꯣꯝꯕꯨ ꯋꯦꯜꯀꯝ ꯐꯖꯅ ꯇꯧꯔꯛꯀꯅꯤ꯫ ꯌꯨꯝ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯁꯥꯃꯤꯌꯥꯅ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯨꯝ ꯑꯗꯨ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯤꯌꯥ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯥꯏ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯖꯥꯔꯥ ꯖꯥꯔꯥ ꯍꯥꯏꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯁꯥꯃꯤꯌꯥ ꯂꯩꯊꯣꯛꯇꯨꯅ ꯖꯥꯔꯥꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯉꯤ꯫ ꯖꯥꯔꯥꯅ ꯂꯝꯍꯦꯟꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯩ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯄꯗ ꯁꯥꯃꯤꯌꯥꯒ ꯃꯥꯌꯣꯛꯅꯩ꯫ ꯖꯥꯔꯥꯅ ꯁꯥꯃꯤꯌꯥꯗ, ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ? ꯑꯗꯣꯝꯕꯨ ꯀꯔꯤ ꯄꯥꯝꯕꯤꯕꯒꯦ? ꯁꯥꯃꯤꯌꯥ ꯄꯦꯟꯃꯟꯈꯤꯗꯨꯅ ꯋꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯖꯥꯔꯥꯗ ꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯖꯥꯔꯥꯅ, ꯑꯗꯣꯝꯕꯨ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯁꯥꯃꯤꯌꯥꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎꯕ ꯈꯨꯝꯗꯕꯗꯒꯤ ꯖꯥꯔꯥꯅ ꯁꯥꯕꯣꯕꯨ ꯀꯧꯔꯒ ꯀꯅꯥꯅꯣ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ, ꯎꯅꯔꯨ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯈꯥ ꯆꯠꯊꯈꯤ꯫ ꯁꯥꯕꯣ ꯊꯣꯔꯛꯇꯨꯅ ꯁꯥꯃꯤꯌꯥꯗ, ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯄꯥꯝꯕꯅꯣ? ꯁꯥꯃꯤꯌꯥꯅ, ꯑꯗꯣꯝ ꯁꯥꯕꯣ ꯅꯠꯇ꯭ꯔꯥ? ꯁꯥꯕꯣꯅ, ꯍꯣꯏ ꯃꯥꯅꯦ꯫ ꯁꯥꯃꯤꯌꯥꯅ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯅ ꯖꯥꯔꯥ ꯅꯠꯇ꯭ꯔꯥ? ꯁꯥꯕꯣꯅ, ꯑꯗꯣꯝ ꯃꯁꯤ ꯍꯪꯕ ꯂꯥꯛꯂꯤꯕꯔꯥ? ꯁꯥꯃꯤꯌꯥꯅ, ꯃꯍꯥꯛ ꯑꯁꯤ ꯖꯥꯔꯥ ꯍꯌꯥꯠ ꯈꯥꯟ ꯅꯠꯇ꯭ꯔꯥ? ꯁꯥꯕꯣꯅ, ꯑꯗꯣꯝꯗꯤ ꯃꯥꯒꯤ ꯃꯤꯡ ꯑꯁꯤ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕꯅꯣ? ꯁꯥꯃꯤꯌꯥꯅ, ꯃꯍꯥꯛ ꯑꯁꯤ ꯂꯥꯍꯣꯔꯗꯒꯤ ꯖꯍꯤꯡꯒꯤꯔ ꯍꯌꯥꯠ ꯈꯥꯟꯒꯤ ꯃꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯥ? ꯁꯥꯕꯣ ꯁꯥꯃꯤꯌꯥꯅ ꯖꯥꯔꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯆꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯃꯤꯌꯥꯗ ꯑꯗꯣꯝꯕꯨ ꯀꯅꯥꯅꯣ ꯍꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯁꯥꯕꯣꯅ ꯁꯥꯃꯤꯌꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯥꯕꯣꯅ ꯁꯥꯃꯤꯌꯥꯗ ꯋꯥꯔꯤ ꯂꯤ꯫ ꯕꯤꯔ ꯄ꯭ꯔꯇꯥꯞ ꯁꯤꯔꯦ ꯍꯥꯏꯕꯗꯒꯤ ꯖꯥꯔꯥꯒꯤ ꯂꯨꯍꯣꯡꯕꯗꯨ ꯂꯦꯞꯈꯤ꯫ ꯕꯕꯥꯅ ꯖꯥꯔꯥꯕꯨ ꯗ꯭ꯔꯥꯏꯚꯣꯔꯁ ꯇꯧꯈꯤ꯫
Veergi mama mapana Veergi manglansing adu mangphauna hanaba hotnabada Zarasu mafam asida mateng pangba lakhibani. Rajana yum hongkhibadagi Zaragi mapasu politics tauba thadokhi. Mahak chahi anigi mamangda laikhidre. Adugu mamasu ikui kuidana dum laikhidre. Ngasidi baba sumersu ima matisu amata leitre. Saamiyana Zaragi manakta sangsinduna ngasai Veer na mangonda pirakpadu Zarada pi. Zarana masidi aigi magini. Saamiyana thokibo wari pumbadu Zarada loina lirami. Masi chahi kungani thoigi mamangda nangi imana Bharat macha amada khudong thiba nangdanaba pikibani. Mahak adu ngasisu kaisum sangda lehori. Mahaki maming Veer Pratap Singh kawi. Zara ming ngasi tabada thamoida pali. Mitagi pi tarai. Saamiyana mahak Lahorgi kaisum sangda bandi oina lehori. Ai mahaki ukinni. Aduga aina adombu mahaki manakta punaba lawba laklibani. Saamiyana Zarabu konsinbiduna thembirami. Masitagi muksilasi Pakistan ki court aduda lai. Court adugi judge aduna Saamiya gi partner ukil aduda Saamiya bu mafam gadaida satkibano hangi. Saamiya gi partner aduna judge adugi wahang adugi paukhum ningthina piba ngamlamde. Judge adu yamna sauninglami mahakpu matam manghalle haina. Zakirna masigi khudongchaba sibu lawduna case adu lusinaba hotnai. Talak aduda Veerna kanagumba ma lakpagi sahum phanglaktuna mahak haugatuna thonglomda thorai. Matam aduda Saamiyana court adugi thong adu hangdorai. Aduga mahaki matungda Zarasu yauduna laklami. Court adugi mising atusu Veer amadi Zaragi makida miteng thamai. Veer amadi Zara thamoida nungsiba isai ama saknaraga makoina thaina thokhiba thaudoksing adu mathang mahi loina ningsingai. Mastagi judge wari pumbadu loina taraba tungda asumna lauthorai. Zaragi achumba khudam changdam photograph document sakhi sapon mayam asina miyoi asi Rajesh Rathore natte mahak Veer Pratap Singh ni haibasi aikhoina khangle. Mahakna Pakistan gi nupi macha asigi ikai khumnaba manghaningdaba na maram oiraga mahakna affidavit ta sign tawkhibani. Veer Pratap Singh court asina nangi naran kokpire. Wafam asitabada Saamiya nungsa sor phuina hondoi. Haraubana loire. Miyam adusu khubak hauna khunai. Judge aduna Veer Pratap Singh chatkhiba yarani haina lauthorai. Zarasu yamna haraurami. Zakirna Saamiya busu thagatpirami. Saamiya mahaki wasak adu mai paklabanina makata na mapagi mungphamda hai leikatpa horami. Mastagi Saamiyana Veer amadi Zarabu India da satkinaba thinba thorai. Aduga Saamiyana sumna hai Veer na Pakistan da Zaragi damak mangki aduna Pakistan gi lebak asida amuk hanna punsilangani. Saamiyana Veer da sindur piraga Zaragi marai bakta singkhalali. Saamiyana Veer da adom ningonda haikibadai Veer amadi Zaragi mingasi amuk hanna punsinaba ngamaroi haina. Hojikti Veer amadi Zaragi mingasi punsille. Zarana Veer na hairido summe. Adomasi angel ni aikhoigi damak ishorna thabirakpani. Saamiyana Veer da chalo yengo nangi lebakna nakhoibu ngaiduna leire. Veer na Saamiya gi marai bakta yamna nungsina supirami. Aduga Zarada chalasi chalo aikhoi yumda chalasi haina makhut samaga Bharat lebakta lai. Veer na Zarabu makhoigi khulda cycle tonghanduna koiba puni haikiba adumak Veer na torami. Asumna makhoi ani thenglabasu thengna nungsipa thungyominakhi. Makhoi anina somera madi matigi phura saduna ira thonizarami. Asumna film asi matang asida yamna nungaina loisinki. Masini aigi ngasigi Veer Zaara haiba Bollywood movie asigi Manipuri de explanation. Aigi ngasigi wari asibu tasengna nungai birabadi mathangi video thagalapada thengnanabagi damak hana subscribe tawdaba taragadi subscribe tawbiramu. Wari si kamdobage phajai phajade haibadu comment da thambiramu. Thagachari ngasigi di matang asida Pumnamakpu Eril Khuman